Lengchen Rexi Maya, Manga Pakana Taram Oxeri, Nasi Muyam Gidamakta, Anu film Puzerakli, Nasi Puzerakli film si. 1999 Tamil Nadu Tutukodi Harib district Adu Tokiba, Live Tiraba Todo Amagiwarini, Tutukodi Harib Pharmacy, Lafoi Taba, Lapoi Plantation Gidamakta, Maming Chapam Famamani. Nasi film si South Indian film industry the Maming Lereva director, Mari Selbaras, Masama Kipunchi Tokiba Warini. Nasi film si director na Angang Wiring Matamda, Mamagi Matung Induna, Labuk the Tabak Suba Sapamatam the Tokiba, Live Tiraba Todo Amagiwarini. Tutukodi Harib Pharmacy. Lafoi Farm Mayamale, Aduna, Mafam Simatam Punamakta, Asang Amantana Tanba, Yang with the Puning Huna Pazaba Mapam Amadi Oi, Asuk Pazaba Mafam is the Tokiba, Karamba Lavak Tiba Toduki Warino, Nasi director na film is the Libase, Mayam Puna Wari Tamina Duning Minasi, Director Selbaraski, Asang Masai Mamindi, Sibanan Kawi, Kilamasi Ahan Masinasi, Director Selbaras, Heidi, Sibanan, Zahitarani Tochurapu Matam de Gihorai, Ahan Basinasi the Sibanan. Makuta san thori matat na mayelaga makong shekli nungjaw mayam leba awang ba chinga makarakli chibana na kana ba haina hanjan ningba kaiba khonjel amad hauna kauri makong shekli mafam kuning chattuna ba haina kaururaba matungda sibanan masada humang pumchol chotba makai sor thabet honduna ngahak famlaga pothai aduba angang ojeriba sibanan ge maithongdadi puba thangba ngamdraba awabagi mami amasu tari Matangi Sindana, Sibanan Mamana Ayuki Chak Tonglami, Aduga, Mache Bebuna Chakumda, Mamagi Mateng Pangli. Mamana Mache the Hangli, Nananupa de Hogatriba. Bebuna Kumli, Labukta, Lafoilu Tang but Chat Patan Bagi, how to power Tumsindarum Guinea. Mamana no we know me had a, Nasi de Lekai the me lake Tabayare, Aduna, Labuk Chatlaroy, Nananupa the Hodo Piro. Matangana Bebuna, Tumsinariba, Sibanan Hodo Lami, Sibanan so Ahan but the Hogate, Tumba Sassinari. Adubu Bebuna, Nasi the Tabak Chatlaroy, me lake Tabayare Harapadigi, Tumsindaram Sibanan so Puk Hogalaga, Emung the Gentocre. Sibanandi, Lambi Mata the Leramo Kongbanama the Chongtaraga, Mamma Mitatole, Aduga, Asibagi me meam tin Pamadio Nana Jelaki. Asibagi Mayimdana, Aruba Matomam Pangto Navagidamakta, like I mayama Matilami. Mafama do the Chatnabi Matungina, Jago Shusari, Sibanan su, Magi Mamana, Secretary Manaka Jankinduna, Puna Zago Shaminari. Ahalaman Singadi, like I the me lake Tabayabagi, Mamma Mitsukta Lejarebisu. Angang Singi Oinedi, Nasi the Tabak Chatlaroy, Labuk the one Tabak Suraroy Highway the Makta, Harana Jago Shari. Mikup Amagimamanga, Puna no minute to Nazagois Hazarebusu, Tangnaba Mikuptana, Sibanan Gasakargadi, Mayamamang the Mufunaraki. Makoy Anigimatosida, Lekai Hanmam Jensenarak to Kamdokli, Aduga, Makoy Anibuna, Jagois Habaya Hundana, Kuruku the Kulalaga Pamali. Nahaki Matungana, Janabi Matungina. Asibagi Aruba Matomam Pangtonava, like I am the Jagoish Haduna, Asiba Tangdurali. Aduga Make Amurumdana, Sibanan Gimamadi, like Hidrabamapagi for Tomamang, Kendalamakatuna, Magin Pabuning Singduna Kapli. Bebuna di Mamada Chedi, Kungangasida, Asianagi Pau may hectabaga, Babagi Potomamang the Kapasi House of Power Talk 3. Kapagasum Labagim Hutbudi, Asiba Tangdokiva Singduna Hanarecting in the Emung Singdona Tausi. Matangi Sindana, Sibanan Amadi Sekar, Puki Mapanama the Pamagawari Shanarami. Sibanan Nare, Nasi the school suti was a rebesu, like I the Mishi Banina Labuk di Chatre, Hayeng su school sutini, Aduna, Hayeng su Labuk Chatanaba, me Mashia di Nungani. Sekar Nare, Nangi Tabak Chatanaba Gidamakta, me Mamashia di Kamain Tony, or Bear the Bawani. Matangas the Sibanan the Quedo sounding Nare. Tangja Madi no Majunumit, school suti Tabanumit, Hapta Kudingi La Libacarigino. School suti Werebanina, Labuk the Tabak Shuba, Lafoi Tamba Chatlani. Sekar Nahari, Numini Katang Shuti Taram Michel Faravani, Garigumba, Hata Amada Shuti Leram Dragadi, Akoshi School Chatkegaroi, Numit Kudingi Labuk the Tabak Shuba Chalu Harakani. Matanga Sindana, Sivanan Gimamana, Makwin Tabak Shuba Yorib, Lafoi Farm Manager Adudagi Pachakara Purami. Manager Adunari Sak Takan Hari, Nakwin Handak Lokshiliba Pachagi Sendoi, Selekwe Konana, Sahi Meg Manung the Shindo Kadabani. Karigumba, Sendo Selep Singbangamwe Haragadi, Nangi Lake Hidrabanupa, Asiba Dugimanaka Chachakivani and a pay. Matang Sida Lekagi Machin Chat Panaha, Gani the manager the Sairi. I call Asuquin a tabak suminar live imunga sida, Nang the season river Wahi Watasing no Pazade. Manager Nakumley, Ain high wishing as Ain hiding than hibernate, Tikadar Lak Lagadi, Sendo Pide Hadana. Mapama Pupa Laga, Mina Tabangam Lutaba Wahi Watas Kani, Madu talk the Navagidam Haibibani. Matang is the Sibanan Maman had a manager Sahab.
ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯁꯨꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯑꯦꯗꯚꯥꯟꯁ ꯈꯨꯠꯁꯨꯃꯟ ꯈꯔ ꯍꯥꯞꯄꯤꯌꯨ ꯑꯍꯥꯟꯕꯗꯗꯤ ꯃꯦꯅꯦꯖꯔꯁꯨ ꯌꯥꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯊꯕꯛ ꯁꯨꯕꯒꯤꯗꯃꯛ ꯑꯦꯗꯚꯥꯟꯁ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯅꯤ ꯑꯃꯗꯤ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯕꯗꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯁꯨ ꯌꯥꯅꯤꯡꯗ ꯌꯥꯔꯛꯈꯤ ꯁꯤꯕꯥꯅꯟꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯛꯈꯤ ꯃꯁꯤꯗ ꯍꯔꯥꯎꯖꯔꯕ ꯃꯃꯥꯅꯗꯤ ꯍꯥꯏꯔꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯁꯨꯇꯤꯕꯨ ꯊꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯥꯅꯟꯁꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯒꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯁꯤꯕꯥꯅꯟꯅꯗꯤ ꯃꯃꯥꯗ ꯁꯥꯎꯔꯤ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯂꯧꯕꯨꯛ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯃꯥꯒꯤ ꯑꯦꯗꯚꯥꯟꯁ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯃꯥꯒ ꯃꯆꯦꯒꯅꯗꯤ ꯁꯤꯕꯥꯅꯟꯕꯨ ꯊꯦꯝꯅꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯒꯗꯤ ꯆꯠꯂꯨꯔꯅꯨ ꯑꯗꯣ ꯊꯣꯡꯁꯤꯗꯤ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯑꯗꯨꯕꯨ ꯁꯤꯕꯥꯅꯟꯅꯗꯤ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯏꯁꯧ ꯇꯧꯔꯤ ꯃꯦꯅꯦꯖꯔꯗꯒꯤ ꯂꯧꯁꯤꯟꯈꯤꯕ ꯃꯥꯒꯤ ꯑꯦꯗꯚꯥꯟꯁ ꯈꯨꯠꯁꯨꯃꯟ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣꯏ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯁꯤꯡ ꯂꯧꯔꯨꯅꯕ ꯊꯤꯀꯥꯗꯥꯔꯅ ꯇ꯭ꯔꯛ ꯑꯃ ꯊꯥꯔꯛꯈꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯍꯣꯔꯣꯟ ꯃꯈꯣꯟ ꯇꯥꯕꯗ ꯁꯤꯕꯥꯅꯟꯗꯤ ꯇꯨꯝꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯆꯦꯅꯗꯤ ꯂꯧꯕꯨꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯤ ꯁꯤꯕꯥꯅꯟꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯗꯟꯗꯤ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯅꯗꯤ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯃꯈꯣꯏꯅ ꯆꯥꯔꯨꯅꯕ ꯇꯤꯐꯤꯟꯗ ꯆꯥꯛ ꯈꯔ ꯌꯣꯝꯅꯅꯕ ꯍꯣꯠꯅꯔꯤ ꯁꯤꯕꯥꯅꯟꯁꯨ ꯂꯧꯕꯨꯛ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯉꯥꯏ ꯐꯅ ꯇꯧꯗꯨꯅꯁꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯁꯤꯡꯕ ꯉꯝꯅꯅꯕ ꯃꯃꯥꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯊꯕꯛ ꯁꯨꯔꯨꯅꯕ ꯂꯧꯕꯨꯛꯇ ꯄꯨꯔꯛꯈꯤ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯛꯄꯗꯅ ꯃꯦꯟ ꯔꯣꯗꯇ ꯒꯥꯔꯤ ꯈꯥꯝꯂꯦ ꯇ꯭ꯔꯛꯇꯒꯤ ꯁꯤꯟꯃꯤꯁꯤꯡ ꯀꯨꯝꯊꯔꯒ ꯂꯐꯣꯏꯒꯤ ꯐꯥꯝ ꯌꯧꯅꯅꯕ ꯑꯃꯨꯛ ꯃꯈꯣꯡꯅ ꯁꯥꯡꯅ ꯂꯥꯛꯂꯦ ꯂꯐꯣꯏꯒꯤ ꯐꯥꯝꯗꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯁꯤꯡꯅ ꯂꯐꯣꯏ ꯂꯧꯎ ꯀꯛꯄ ꯂꯐꯣꯏ ꯂꯧꯎ ꯑꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯒ ꯂꯐꯣꯏ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯂꯐꯣꯏ ꯂꯧꯎ ꯑꯣꯛꯄ ꯉꯝꯃꯣꯏꯗꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯃꯀꯣꯛꯇ ꯂꯐꯣꯏ ꯂꯧꯎ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯐꯥꯝ ꯑꯗꯨꯗꯒꯤ ꯂꯐꯣꯏ ꯂꯧꯎꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯃꯦꯟ ꯔꯣꯗꯇ ꯂꯩꯍꯧꯔꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯟꯗꯣꯔꯛꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯤꯕꯥꯅꯟꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯐꯣꯏ ꯂꯧꯎ ꯑꯅꯤ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯄꯥꯛ ꯆꯥꯎꯔꯕ ꯂꯐꯣꯏꯒꯤ ꯐꯥꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯤ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛ ꯂꯩꯀꯨꯠ ꯂꯩꯇꯣꯡꯇꯅ ꯊꯟꯕ ꯂꯧꯕꯨꯛ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯀꯣꯝ ꯀꯌꯥ ꯑꯃ ꯂꯥꯟꯗꯨꯅ ꯂꯐꯣꯏ ꯂꯧꯎꯁꯤꯡ ꯑꯗꯨ ꯍꯣꯟꯗꯣꯔꯛꯂꯤ ꯑꯇꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯆꯔꯕꯁꯨ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯁꯤꯕꯥꯅꯟꯅ ꯃꯀꯣꯛꯇ ꯂꯐꯣꯏ ꯂꯧꯎ ꯑꯆꯧ ꯑꯆꯧꯕ ꯊꯥꯡꯒꯠꯇꯨꯅ ꯍꯣꯜꯂꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯡꯗꯨꯅ ꯁꯥꯟꯅꯕꯗꯤ ꯐꯪꯖꯗꯦ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯕꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯂꯐꯣꯏ ꯂꯧꯎ ꯍꯣꯜꯂꯨꯕꯒꯤ ꯃꯉꯛ ꯅꯥꯔꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯐꯥꯎꯕ ꯉꯝꯖꯗꯦ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯊꯛꯁꯤꯗ ꯃꯀꯣꯛꯇ ꯑꯔꯨꯝꯕ ꯂꯐꯣꯏ ꯂꯧꯎ ꯄꯨꯔꯒ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯁꯤꯜꯂꯕꯗꯤ ꯈꯨꯠꯁꯨꯃꯟ ꯃꯥꯡꯖꯕꯒꯤ ꯃꯊꯛꯇ ꯁꯥꯊꯤꯅ ꯑꯁꯣꯛ ꯑꯄꯟꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯔꯨꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯁꯤꯕꯥꯅꯟꯗꯤ ꯃꯁꯥꯗꯣ ꯂꯦꯡꯕ ꯂꯥꯛꯄ ꯐꯥꯎꯕ ꯉꯝꯖꯗꯦ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯉꯝꯖꯗꯦ ꯑꯗꯨꯅ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯕꯤꯔꯤ ꯂꯧꯕꯨꯛꯇ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗꯅ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕ ꯑꯃꯨꯛ ꯂꯝꯄꯥꯛꯇ ꯄꯨꯊꯣꯔꯛꯂꯒ ꯁꯟꯕꯤ ꯑꯗꯨ ꯑꯃꯨꯛ ꯁꯦꯟꯅꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯕꯥꯅꯟ ꯑꯃꯗꯤ ꯁꯦꯈꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯃꯤ ꯁꯤꯕꯥꯅꯟꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇ ꯂꯩ ꯑꯃ ꯌꯦꯛꯂꯝꯃꯤ ꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤ ꯁꯤꯕꯥꯅꯟꯅ ꯌꯦꯛꯂꯤꯕ ꯂꯩ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯅꯧꯅ ꯂꯥꯛꯄꯤ ꯃꯤꯁ ꯄꯪꯒꯣꯂꯤ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤ ꯁꯤꯕꯥꯅꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯤꯂꯝ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯌꯥꯝꯅ ꯉꯥꯎꯖꯩ ꯑꯗꯨꯅ ꯃꯤꯁ ꯄꯪꯀꯣꯔꯤꯒ ꯆꯥꯟꯅꯒꯗꯕ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃ ꯁꯛꯇꯣꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯂꯧꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯁꯤꯕꯥꯅꯟꯒꯤ ꯃꯀꯣꯛꯇ ꯆꯩꯅ ꯀꯜꯂꯛꯏ ꯑꯗꯨꯒ ꯁꯤꯕꯥꯅꯟ ꯑꯃꯗꯤ ꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯦꯞꯍꯜꯂꯒ ꯊꯤꯅ ꯆꯩꯔꯛꯏ ꯂꯐꯣꯏ ꯍꯣꯜꯂꯤꯕꯒꯤ ꯅꯉꯛ ꯄꯩꯖꯔꯕꯁꯨ ꯉꯥꯎꯁꯤꯟꯅꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗꯦꯅꯦ ꯃꯄꯥꯟꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯐꯨꯊꯒꯦ ꯇꯧꯔꯛꯏ ꯁꯤꯕꯥꯅꯟꯅꯗꯤ ꯑꯣꯖꯥꯗ ꯍꯥꯏꯖꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯁꯤꯕꯥꯅꯟꯒꯤ ꯃꯀꯂꯥꯛꯇ ꯆꯩꯅ ꯀꯜꯂꯒ ꯍꯥꯏꯔꯤ ꯑꯐꯕ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯇꯩ ꯑꯣꯖꯥꯁꯤꯡꯅ ꯅꯉꯣꯟꯗ ꯂꯨꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯉꯥꯎꯁꯤꯟꯅꯕ ꯂꯦꯞꯇꯦ ꯑꯩꯗꯤ ꯑꯇꯩ ꯑꯣꯖꯥꯒ ꯃꯥꯟꯅꯗꯦ ꯃꯄꯥꯟꯗ ꯂꯦꯞꯄꯨꯆꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯥꯟꯊꯣꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀ꯭ꯂꯥꯁ ꯃꯄꯥꯟꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯁꯤꯕꯥꯅꯟꯅ ꯇꯠꯇꯅ ꯁꯣꯜꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯁ ꯄꯪꯀꯣꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯤꯁ ꯄꯪꯀꯣꯔꯤꯅ ꯍꯪꯂꯛꯏ ꯑꯌꯨꯛꯁꯤꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯔꯨꯔꯦ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯥꯅꯟꯅ ꯃꯤꯁ ꯄꯪꯀꯣꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯤꯁ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯄꯪꯀꯣꯔꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯑꯩꯅ ꯍꯪꯕꯅ ꯋꯥꯍꯪ ꯑꯃ ꯑꯗꯨꯒ ꯅꯪꯅ ꯈꯨꯝꯂꯛꯄꯅ ꯑꯃ ꯃꯁꯤꯒꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯤꯁꯤꯁꯨ ꯁꯦꯈꯔꯅꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯥꯅꯤ ꯍꯥꯏꯔꯤ ꯃꯤꯁ ꯄꯪꯀꯣꯔꯤꯅꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯔꯨꯃꯥꯜꯗꯤ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯡꯗ ꯇꯥꯍꯧꯔꯦ ꯁꯤꯕꯥꯅꯟꯅꯁꯨ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯔꯨꯃꯥꯜ ꯇꯨꯃꯤꯟꯅ ꯈꯨꯟꯖꯤꯜꯂꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤ ꯃꯊꯪꯒꯤ ꯄꯦꯔꯦꯠꯇꯅ ꯇꯥꯃꯤꯜ ꯄꯦꯄꯔꯒꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯂꯝꯃꯤ
ꯑꯣꯖꯥꯅ ꯑꯍꯥꯟꯕꯗ ꯁꯦꯈꯔ ꯀꯧꯊꯣꯛꯈꯤ ꯑꯗꯨꯒ ꯑꯁꯨꯛ ꯂꯥꯏꯕ ꯄꯦꯄꯔ ꯑꯁꯤꯗ ꯐꯥꯎꯕ ꯄꯥꯁ ꯇꯧꯕ ꯉꯝꯖꯗꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯆꯩꯅ ꯀꯟꯊꯠꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯣꯖꯥꯅ ꯁꯤꯕꯥꯅꯟ ꯀꯧꯊꯣꯛꯂꯝꯃꯤ ꯑꯣꯖꯥꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗꯁꯨ ꯁꯤꯕꯥꯅꯟꯅ ꯐꯥꯔꯁ ꯇꯥꯔꯦ ꯁꯤꯕꯥꯅꯟꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯈꯨꯔꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯁꯤꯕꯥꯅꯟꯒꯤ ꯃꯉꯛ ꯑꯄꯩꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯖꯅ ꯍꯪꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯁꯨꯇꯤꯗ ꯂꯕꯨꯛꯇ ꯂꯐꯣꯏ ꯂꯧ ꯍꯣꯟꯕ ꯆꯠꯂꯨꯕꯒꯤꯔ ꯅꯪꯒꯤ ꯅꯉꯛ ꯄꯩꯔꯤꯗꯣ ꯁꯤꯕꯥꯅꯟꯅꯁꯨ ꯃꯥꯅꯤ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯃꯆꯤꯟꯗ ꯁꯣꯟꯖꯔꯤ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯁꯤꯗ ꯊꯕꯛ ꯁꯨꯍꯟꯕ ꯃꯇꯝꯂꯅꯦ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗꯦ ꯃꯈꯣꯏꯅꯗꯤ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜꯗ ꯊꯥꯔꯤꯕꯁꯤ ꯂꯕꯨꯛꯇ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯄꯥꯕ ꯍꯩꯅꯕ ꯈꯛꯇꯅꯤ ꯍꯥꯏ ꯑꯣꯖꯥꯁꯤꯡꯅꯗꯤ ꯂꯕꯨꯛꯇ ꯊꯕꯛ ꯁꯨꯖꯔꯕꯁꯨ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯏ ꯐꯥꯔꯁ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅꯟꯕꯨ ꯅꯨꯡꯁꯤꯅ ꯊꯥꯒꯠꯄꯤꯔꯤ ꯃꯥꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯈꯨꯡꯒꯪꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯍꯥ ꯀꯅꯤꯅ ꯂꯨꯆꯤꯡꯉꯒ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯅꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯂꯐꯣꯏ ꯂꯧꯎ ꯑꯆꯧꯕ ꯑꯃ ꯐꯥꯔꯝꯗꯒꯤꯅ ꯃꯦꯟ ꯔꯣꯗ ꯐꯥꯎꯕ ꯍꯣꯟꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯑꯃꯈꯛꯇꯪ ꯄꯤ ꯂꯨꯄꯥ ꯑꯃ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ 2 ꯑꯣꯏꯍꯟꯕꯤꯌꯨ ꯄꯩꯁꯥ ꯈꯤꯇꯪ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯊꯤꯀꯥꯗꯥꯔꯅ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯃꯤꯌꯥꯏ ꯆꯜꯂꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯐꯣꯏ ꯂꯧꯎ ꯍꯣꯟꯕ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯞꯅꯒꯤ ꯃꯈꯥꯏ ꯑꯃꯇꯪ ꯐꯪꯉꯝꯃꯤ ꯆꯍꯤ 5 ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯛꯂꯕ ꯃꯇꯨꯡꯗ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯊꯥꯡꯗꯣꯛꯄꯒꯤ ꯃꯃꯜ ꯑꯣꯏꯅ ꯊꯤꯀꯥꯗꯥꯔꯅ ꯂꯨꯄꯥ 1 ꯄꯤꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯂꯨꯄꯥ 1 ꯑꯁꯤꯗꯒꯤ ꯂꯨꯄꯥ 2 ꯌꯧꯔꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯌꯦꯜꯂꯛꯏ ꯑꯩꯈꯣꯏꯅ ꯊꯤꯀꯥꯗꯥꯔꯒꯤꯗꯃꯛꯇ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯃꯣꯡꯁꯣꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯝꯁꯥꯡ ꯆꯠꯇꯨꯅ ꯃꯦꯟ ꯔꯣꯗ ꯌꯧꯅꯕ ꯂꯐꯣꯏ ꯂꯧꯎ ꯊꯥꯡꯗꯣꯔꯛꯄꯒꯤꯗꯃꯛꯇ ꯂꯨꯄꯥ 2 ꯐꯥꯎꯕꯗꯤ ꯄꯤꯕꯤꯕ ꯌꯥꯏ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯤꯀꯥꯗꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯄꯩꯁꯥ ꯍꯦꯟꯒꯠꯂꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯈꯤꯕ ꯑꯦꯗꯚꯥꯟꯁꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯆꯠꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯊꯕꯛ ꯂꯦꯞꯄꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯕꯨ ꯃꯥꯟꯅꯔꯒꯗꯤ ꯊꯤꯀꯥꯗꯥꯔꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯕꯤꯔꯛꯀꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯀꯤꯖꯅ ꯍꯪꯂꯛꯏ ꯊꯤꯀꯥꯗꯥꯔꯅ ꯌꯥꯕꯤꯔꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯤꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯦꯞꯄ ꯃꯇꯝꯗ ꯃꯥꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯊꯤꯀꯥꯗꯥꯔꯅ ꯍꯦꯟꯅ ꯃꯥꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯌꯦꯡꯗꯒꯤ ꯙꯔꯅꯥ ꯇꯧꯔꯁꯤ ꯈꯨꯡꯒꯪꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯒꯨꯝꯕ ꯙꯔꯅꯥ ꯇꯧꯔꯕꯗꯤ ꯂꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯪꯍꯗ ꯍꯔꯥꯎꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯥꯅꯟꯗꯤ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯃ ꯊꯥꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯝꯃꯤ ꯃꯆꯦ ꯕꯦꯕꯨꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯏ ꯑꯗꯨꯕꯨ ꯅꯣꯠꯕꯨꯛ ꯃꯅꯨꯡꯗ ꯃꯤꯁ ꯄꯪꯀꯨꯔꯤꯒꯤ ꯔꯨꯃꯥꯜ ꯑꯗꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯃꯆꯦꯒꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯁꯤꯕꯥꯅꯟꯅ ꯍꯥꯏꯖꯤꯜꯂꯤ ꯑꯩꯅ ꯑꯦꯛꯖꯥꯝꯗ ꯐꯥꯔꯁ ꯇꯥꯔꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯤ ꯕꯦꯕꯨꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯁꯤꯕꯥꯅꯟꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯁꯤꯕꯥꯅꯟꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯂꯕꯨꯛꯇ ꯆꯠꯇꯅꯕ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯕꯦꯕꯨꯅ ꯈꯨꯝꯂꯛꯏ ꯍꯌꯦꯡꯗꯒꯤꯗꯤ ꯙꯔꯅꯥ ꯍꯧꯔꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯄꯥꯈꯠꯂꯨꯔꯅꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯅꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡꯏꯟꯅ ꯁꯤꯟꯃꯤꯁꯤꯡꯗꯨ ꯇ꯭ꯔꯛ ꯃꯊꯛꯇ ꯀꯥꯈꯠꯂꯨ ꯌꯥꯗ꯭ꯔꯦ ꯏꯍꯧ ꯁꯥꯒꯠꯇꯨꯅ ꯂꯩꯔꯦ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯛꯇ ꯀꯥꯈꯠꯂꯨ ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯊꯤꯀꯥꯗꯥꯔ ꯂꯥꯛꯂꯒ ꯅꯈꯣꯏꯒꯤ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯀꯅꯤꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯅꯪꯅꯗꯤ ꯄꯤꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯊꯤꯀꯥꯗꯥꯔꯗꯣ ꯀꯧꯔꯛꯑꯣ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯩꯈꯥꯏ ꯑꯃ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯝꯇ ꯇ꯭ꯔꯛ ꯃꯊꯛꯇ ꯀꯥꯈꯠꯂꯣꯏ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯑꯍꯜꯁꯤꯡꯅ ꯃꯨꯛꯅꯔꯤ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗ꯭ꯔꯤ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯌꯥꯝꯅ ꯃꯨꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯙꯔꯅꯥ ꯃꯈꯥ ꯆꯠꯊꯔꯒꯗꯤ ꯂꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯑꯃꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯤꯀꯥꯗꯥꯔꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯊꯤꯀꯥꯗꯥꯔ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯅꯤ ꯃꯤꯌꯥꯝ ꯇꯤꯟꯖꯔꯕꯁꯨ ꯃꯌꯥꯝꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯃ ꯑꯅꯤ ꯈꯟꯗꯣꯛꯂꯒ ꯋꯥꯍꯪ ꯍꯪꯂꯤ ꯀꯅꯥꯅꯅꯣ ꯄꯩꯁꯥ ꯍꯦꯟꯒꯠꯅꯕ ꯋꯥ ꯍꯧꯗꯣꯔꯛꯂꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯪꯂꯛꯂꯕꯅꯤꯅ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯀꯤꯖꯔꯦ ꯑꯃꯁꯨ ꯃꯃꯥꯏ ꯂꯨꯛꯊꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯅꯤꯗꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯦꯟꯒꯠꯅꯕ ꯍꯥꯏꯖꯕꯅꯤ ꯊꯤꯀꯥꯗꯥꯔꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯍꯦꯟꯒꯠꯄꯗꯤ ꯍꯦꯟꯒꯠꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯐꯣꯏꯒꯤ ꯗꯤꯃꯥꯟ ꯍꯟꯊꯔꯦ ꯃꯤꯅꯁꯨ ꯀꯌꯥ ꯂꯧꯕꯤꯗ꯭ꯔꯦ ꯃꯤꯅꯁꯨ ꯏꯂꯧ ꯂꯧꯗ꯭ꯔꯕꯅꯤꯅ ꯂꯐꯣꯏ ꯑꯄꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯕꯥꯔ ꯁꯦꯟꯗꯣꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯔꯕꯥꯔ ꯑꯁꯤꯅ ꯁꯦꯟꯗꯣꯡ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏꯒꯤ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯍꯦꯟꯒꯠꯄꯤꯒꯦ ꯀꯅꯤꯅ ꯈꯨꯝꯂꯛꯏ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯀꯔꯕꯥꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯪ ꯃꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯁꯦꯟꯗꯣꯡ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯤꯌꯨ
ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯊꯤꯀꯥꯗꯥꯔ ꯁꯥꯍꯕ, ꯅꯪꯒꯤ ꯕꯕꯥꯅ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝ, ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯁꯦ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯀꯔꯕꯥꯔ ꯑꯗꯨꯗ ꯑꯩꯁꯨ ꯂꯐꯣꯏ ꯂꯧꯎ ꯍꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯃꯨꯛ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯊꯕꯛ ꯁꯨꯔꯛꯄ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯁꯤꯟꯃꯤ ꯑꯣꯏꯍꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯗꯨꯗ ꯊꯤꯀꯥꯗꯥꯔꯅ ꯑꯣꯟꯈꯠꯇꯨꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯒ ꯑꯩꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯩꯒꯤ ꯊꯕꯛ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯤꯀꯥꯗꯥꯔꯅ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯂꯨꯄꯥ ꯑꯃ ꯍꯦꯟꯒꯠꯄ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯃꯜꯂꯤ, ꯑꯗꯨꯅ ꯃꯈꯥꯏ ꯑꯃ ꯑꯣꯏꯅ ꯍꯦꯟꯒꯠꯂꯒꯦ꯫ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯊꯥꯡꯗꯣꯔꯛꯄꯒꯤꯗꯃꯛ ꯂꯨꯄꯥ ꯑꯃꯒ ꯃꯈꯥꯏ ꯁꯥꯔꯒꯦ꯫ ꯃꯇꯥꯡꯁꯤꯗ ꯀꯅꯤꯅ ꯍꯥꯏꯔꯛꯏ, ꯊꯤꯀꯥꯗꯥꯔ ꯁꯥꯍꯕ, ꯃꯈꯥꯏ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯊꯤꯀꯥꯗꯥꯔꯁꯨ ꯀꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯤꯟꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯨꯕꯗ ꯍꯥꯏꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯦ, ꯑꯗꯨꯅ ꯌꯥꯅꯤꯡꯗ ꯁꯤꯟꯃꯤꯁꯤꯡꯅ ꯄꯩꯁꯥ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅꯗꯤ ꯃꯃꯤꯠ ꯈꯥꯅ ꯀꯅꯤꯗ ꯌꯦꯡꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯖꯥꯅ ꯁꯤꯕꯥꯅꯟꯒꯤ ꯅꯣꯠꯕꯨꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯔꯨꯃꯥꯜ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯣꯖꯥꯅ ꯍꯪꯂꯛꯏ, ꯅꯨꯄꯤꯒꯤ ꯔꯨꯃꯥꯜ ꯑꯃ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯅꯣ? ꯁꯤꯕꯥꯅꯟꯗꯤ ꯄꯥꯈꯠꯄꯗ ꯌꯧꯈ꯭ꯔꯦ, ꯑꯗꯨꯅ ꯔꯨꯃꯥꯜꯗꯣ ꯃꯆꯦꯒꯤ ꯔꯨꯃꯥꯜꯅꯤ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯤꯁ ꯄꯪꯀꯣꯔꯤ ꯁꯤꯕꯥꯅꯟꯒꯤ ꯀ꯭ꯂꯥꯁ ꯂꯧꯔꯤꯕ ꯑꯣꯖꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯤꯕꯥꯅꯟꯗꯤ ꯃꯃꯥꯏ ꯅꯣꯡꯈꯠꯄ ꯉꯝꯗꯅ ꯄꯥꯛꯊꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯇꯦꯕꯜꯗ ꯂꯩꯔꯝꯂꯤꯕ ꯔꯨꯃꯥꯜ ꯑꯗꯨ ꯎꯕꯗ ꯄꯪꯀꯣꯔꯤꯅ ꯍꯪꯂꯛꯏ, ꯃꯁꯤꯗꯤ ꯑꯩꯒꯤ ꯔꯨꯃꯥꯜꯅꯤ, ꯀꯗꯥꯏꯗꯒꯤꯅꯣ? ꯑꯣꯖꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯁꯤꯕꯥꯅꯟꯒꯤ ꯅꯣꯠꯕꯨꯛꯇ ꯌꯥꯎꯔꯝꯕꯅꯤ, ꯃꯆꯦꯒꯤ ꯔꯨꯃꯥꯜꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯁ ꯄꯪꯀꯣꯔꯤꯅꯗꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯔꯨꯃꯥꯜꯅꯤ ꯈꯨꯝꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯖꯥꯅ ꯁꯤꯕꯥꯅꯟꯗ ꯍꯪꯂꯛꯏ, ꯔꯨꯃꯥꯜꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ? ꯁꯤꯕꯥꯅꯟꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯨꯔꯦ, ꯔꯨꯃꯥꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯃꯆꯦꯅꯤ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯁꯨ ꯁꯤꯕꯥꯅꯟꯒꯤ ꯃꯇꯧ ꯎꯕꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯕꯥꯅꯟꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕ ꯑꯣꯖꯥ ꯄꯪꯀꯣꯔꯤꯗ ꯃꯥꯅ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯈꯤꯕ, ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯄꯤꯒꯤ ꯔꯨꯃꯥꯜ ꯄꯥꯏꯔꯝꯕꯒꯤ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯤ, ꯃꯃꯥꯏ ꯅꯣꯡꯈꯠꯄ ꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯔꯛꯄ ꯃꯇꯝꯗ ꯁꯤꯕꯥꯅꯟꯅ ꯁꯦꯈꯔꯗ ꯂꯥꯡꯇꯛꯅꯅ ꯍꯪꯂꯤ, ꯙꯔꯅꯥ ꯐꯝꯅꯤ ꯇꯧꯍꯧꯕꯗꯨꯕꯨ ꯌꯥꯅꯈ꯭ꯔꯖꯥꯠꯂꯥ? ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯗ ꯁꯦꯈꯔꯅ ꯙꯔꯅꯥ ꯐꯝꯍꯧꯔꯤꯕ꯭ꯔꯥ ꯍꯪꯂꯤ꯫ ꯑꯍꯜ ꯑꯗꯨꯅꯗꯤ ꯍꯔꯥꯎ ꯈꯨꯝꯂꯛꯏ, ꯊꯤꯀꯥꯗꯥꯔꯒ ꯌꯥꯁꯤꯟꯅꯔꯦ, ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯦꯟꯒꯠꯂꯕꯅꯤ, ꯑꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯨꯔꯕꯅꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯥꯔꯨꯔꯒ ꯑꯉꯥꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯃꯊꯥ ꯁꯥꯅ ꯍꯥꯏꯅꯔꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ? ꯁ꯭ꯀꯨꯜ ꯁꯨꯇꯤ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯕꯨꯛ ꯆꯠꯁꯤ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯉꯥꯡꯁꯤꯡꯅꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯨꯅ ꯁꯣꯟꯖꯔꯤ, ꯃꯁꯤꯗ ꯊꯣꯛꯇꯅꯕ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯂꯥꯏꯁꯪ ꯈꯨꯗꯤꯡꯗ ꯙꯔꯅꯥ ꯃꯇꯝ ꯁꯥꯡꯗꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯈꯤꯕꯅꯤ, ꯀꯩꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯁꯤꯕꯥꯅꯟꯅ ꯃꯥꯒꯤ ꯑꯂꯩꯕ ꯄꯥꯡꯒꯜ ꯊꯧꯅ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯣꯖꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯑꯣꯖꯥꯒꯤ ꯔꯨꯃꯥꯜ ꯍꯟꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯣꯖꯥꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯣꯖꯥꯗ ꯃꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯅꯗꯤ ꯁꯤꯕꯥꯅꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯔꯨꯃꯥꯜꯅꯤ ꯈꯪꯅ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯤ ꯀꯩꯒꯤꯅꯣ? ꯁꯤꯕꯥꯅꯟꯅ ꯏꯀꯥꯏ ꯈꯨꯝꯂꯛꯏ, ꯃꯤꯁ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯔꯨꯃꯥꯜꯁꯦ ꯑꯩꯅ ꯊꯝꯖꯤꯟꯖꯕꯅꯤ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯗꯤ ꯁꯤꯕꯥꯅꯟꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤꯗ ꯏꯁꯤꯁꯤꯅ ꯅꯣꯛꯂꯤ꯫ ꯃꯥꯒꯤ ꯔꯨꯃꯥꯜꯗꯣ ꯂꯧꯖꯔꯣ ꯍꯥꯏꯅ ꯁꯤꯕꯥꯅꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯔꯛꯈꯤ꯫ ꯁꯤꯕꯥꯅꯟꯗꯤ ꯃꯤꯁꯀꯤ ꯔꯨꯃꯥꯜ ꯑꯗꯨ ꯄꯨꯔꯒ ꯍꯔꯥꯎꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯅ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯃꯤꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯃꯥꯟꯅꯕ ꯁꯦꯈꯔꯗ ꯄꯥꯎ ꯇꯝꯂꯤ, ꯑꯗꯨꯒ ꯃꯤꯁꯀꯤ ꯔꯨꯃꯥꯜ ꯑꯗꯨꯕꯨꯅ ꯆꯥꯎꯊꯣꯛꯆꯅ ꯁꯦꯈꯔꯗ ꯎꯠꯂꯤ꯫ ꯁꯤꯕꯥꯅꯟꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯈꯔꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯇꯒꯤ ꯂꯧꯕꯨꯛ ꯆꯠꯁꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯁꯤꯕꯥꯅꯟꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ, ꯂꯧꯕꯨꯛ ꯆꯠꯇꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯇꯤ ꯊꯥꯅꯔꯛꯄ ꯃꯇꯝꯗ ꯁꯤꯕꯥꯅꯟꯅ ꯇꯤꯡꯈꯪ ꯑꯃ ꯄꯥꯏꯔꯒ ꯈꯨꯅꯤꯡꯗ ꯊꯤꯟꯗꯠꯂꯒ ꯏ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯦꯈꯔꯅ ꯍꯪꯂꯛꯏ, ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯁꯤꯕꯥꯅꯟꯅ ꯈꯨꯝꯂꯛꯏ, ꯇꯤꯡꯈꯪ ꯌꯨꯔꯦ, ꯈꯣꯡꯗ ꯏ ꯊꯣꯛꯑꯦ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯂꯧꯕꯨꯛ ꯆꯠꯂꯨ ꯍꯥꯏꯔꯛꯑꯔꯣꯏ, ꯅꯪꯁꯨ ꯅꯈꯣꯡꯗ ꯊꯤꯟꯗꯠꯂꯣ, ꯏ ꯊꯣꯛꯍꯜꯂꯣ꯫ ꯁꯦꯈꯔꯅꯗꯤ ꯈꯨꯝꯂꯛꯏ, ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ, ꯇꯤꯡꯈꯪꯅ ꯊꯤꯟꯗꯠꯇ꯭ꯔꯕꯁꯨ ꯈꯣꯡ ꯁꯣꯛꯄꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯍꯩ, ꯑꯩꯒꯤꯗꯤ ꯌꯥꯅꯕ ꯁꯤꯟꯖꯔꯨꯔꯒꯦ꯫ ꯁꯤꯕꯥꯅꯟꯅꯗꯤ ꯍꯥꯏꯔꯤ, ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯐꯥꯅꯔꯛꯀꯅꯤꯗ꯫ ꯑꯗꯨꯕꯨ ꯁꯦꯈꯔꯅꯗꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡꯗ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯈꯔꯅ ꯃꯈꯣꯡ ꯁꯦꯛꯂꯤ ꯃꯌꯨꯝ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯅꯈꯣꯡ ꯁꯦꯛꯂꯤꯗꯤ? ꯁꯦꯈꯔꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ, ꯁꯤꯕꯥꯅꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩ ꯍꯦꯛꯄ ꯆꯠꯂꯨꯕꯗ
ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯈꯣꯡꯗ ꯇꯤꯡꯈꯪꯅ ꯌꯨꯈ꯭ꯔꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯁꯦꯟꯗꯜ ꯇꯣꯡꯉꯒ ꯀꯃꯥꯏꯅ ꯇꯤꯡꯈꯪꯅ ꯌꯨꯔꯤꯅꯣ? ꯑꯁꯣꯛꯄꯗꯨ ꯌꯦꯡꯒꯦ꯫ ꯇꯤꯡꯈꯪ ꯁꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯗꯅ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯁꯣꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯁꯦꯈꯔꯅꯗꯤ ꯃꯃꯥꯗ ꯎꯍꯟꯗꯅꯕ ꯂꯣꯠꯂꯤ꯫ ꯃꯃꯩꯗꯨꯗꯤ ꯆꯦꯟꯐꯝ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯁꯦꯈꯔꯅ ꯏꯀꯥꯏ ꯍꯥꯏꯗꯣꯔꯛꯏ, ꯍꯌꯦꯡꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯇꯅꯕ ꯇꯤꯡꯈꯪ ꯌꯨꯔꯦ, ꯈꯣꯡ ꯁꯣꯛꯂꯦ ꯍꯥꯏꯖꯤꯟꯅꯁꯤ ꯍꯥꯏꯗꯅ ꯁꯤꯕꯥꯅꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯃꯃꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯦꯈꯔꯒꯤ ꯃꯁꯥ ꯁꯥꯀꯟ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯍꯧꯖꯤꯛꯃꯛ ꯁꯤꯕꯥꯅꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯔꯒ ꯇꯥꯠ ꯇꯧꯁꯤꯟꯅꯔꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯃꯆꯤꯟ ꯊꯤꯔꯤꯅꯣ, ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯣꯛꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯗꯤ ꯍꯤꯗꯥꯛ ꯈꯔ ꯁꯨꯒꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯦꯈꯔꯒꯤ ꯃꯃꯥꯅ ꯍꯪꯂꯛꯏ, ꯅꯆꯥꯅꯨꯄꯥ ꯁꯤꯕꯥꯅꯟꯁꯨ ꯇꯤꯡꯈꯪ ꯌꯨꯕ꯭ꯔꯥ? ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅ ꯉꯛꯅ ꯈꯨꯝꯂꯛꯏ, ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯁꯦꯈꯔꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯆꯥꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯈꯔꯗꯁꯨ ꯌꯨꯔꯦ꯫ ꯍꯌꯦꯡ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯇꯅꯕ ꯇꯤꯡꯈꯪ ꯌꯨꯕ ꯁꯥꯁꯤꯟꯅꯁꯤ ꯍꯥꯏꯅꯩ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯁꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯅ ꯁꯤꯕꯥꯅꯟꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯡ ꯑꯁꯣꯛꯄꯗꯨ ꯌꯦꯡꯒꯦ꯫ ꯁꯤꯕꯥꯅꯟꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯉꯁꯥꯏꯅ ꯃꯈꯣꯡꯗꯣ ꯇꯤꯡꯈꯪꯅ ꯊꯤꯟꯗꯠꯇꯨꯅ ꯏ ꯊꯣꯛꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯅꯤꯡꯗ ꯏ ꯊꯣꯛꯂꯤꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯆꯦꯅꯥꯈꯣꯜ ꯈꯥꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯊꯥꯡꯀꯠꯂꯛꯏ꯫ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯁꯤꯕꯥꯅꯟꯒꯤꯗꯤ ꯃꯈꯣꯡꯗ ꯑꯁꯦꯡꯕꯒꯤ ꯁꯣꯛꯄ ꯃꯥꯜꯂꯦ ꯏ ꯊꯣꯛꯂꯤꯁꯤꯗꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯆꯤꯟ ꯊꯤꯔꯤꯁꯦ ꯅꯆꯥꯅꯨꯄꯥ ꯁꯦꯈꯔꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯕ ꯇꯧꯗꯅꯕ ꯈꯔ ꯐꯨꯗꯠꯂꯨ꯫ ꯁꯦꯈꯔꯒꯤ ꯃꯃꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯦꯈꯔꯗ ꯗꯝ ꯗꯝ ꯐꯨꯊꯔꯤ꯫ ꯃꯤꯒꯤ ꯃꯆꯥꯗꯤ ꯑꯁꯦꯡꯕꯒꯤ ꯃꯈꯣꯛ ꯁꯣꯛꯏ, ꯑꯗꯨꯒ ꯅꯪꯅ ꯅꯆꯤꯟ ꯊꯤꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯐꯨꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯤꯡꯉꯒ ꯄꯨꯈꯤ꯫ ꯁꯦꯈꯔꯗ ꯃꯃꯥꯅ ꯐꯨꯊꯕ ꯎꯔꯒ ꯁꯤꯕꯥꯅꯟꯅꯗꯤ ꯁꯦꯈꯔꯗ ꯂꯛꯅꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯦꯈꯔꯅ ꯉꯁꯥꯏ ꯑꯦꯛꯇꯤꯡ ꯍꯩꯕ ꯁꯥꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯇꯣꯝꯗ ꯏꯀꯥꯏꯕ ꯐꯥꯎꯖꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯔꯨꯔꯒ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅꯗꯤ ꯃꯆꯥꯗ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯅꯪꯒꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯇꯤꯡꯈꯪꯅ ꯌꯨꯔꯤꯔꯥ ꯅꯇꯣꯝꯗ ꯊꯤꯟꯗꯠꯂꯤꯔꯥ? ꯁꯤꯕꯥꯅꯟꯁꯨ ꯃꯃꯥꯅ ꯆꯤꯡꯅꯗꯅꯕ ꯃꯃꯥꯗ ꯁꯥꯎꯁꯤꯟꯅꯔꯤ꯫ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯏꯇꯣꯝꯗ ꯀꯃꯥꯏꯅ ꯁꯣꯛꯍꯟꯗꯣꯏꯅꯣ? ꯏ ꯊꯣꯛꯂꯕꯁꯤꯐꯥꯎ ꯊꯥꯖꯕꯤꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯁꯤꯕꯥꯅꯟꯗꯤ ꯃꯈꯣꯡ ꯁꯣꯛꯂꯦ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜꯗ ꯐꯝ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯆꯦꯒꯗꯤ ꯂꯧꯕꯨꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯆꯠꯂꯝꯗꯥꯏꯗꯅ ꯃꯃꯥꯅ ꯁꯤꯕꯥꯅꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯒ ꯁꯟꯕꯤꯁꯦ ꯂꯝꯍꯥꯡꯗ ꯄꯨꯊꯣꯛꯄꯤꯌꯨ, ꯃꯕꯨꯛ ꯊꯟꯅꯕ ꯁꯖꯤꯛ ꯆꯥꯖꯅꯕ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ, ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯤꯕꯥꯅꯟꯁꯨ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯃꯃꯥꯗ ꯍꯣꯏ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯥꯅꯟ ꯃꯃꯥꯅ ꯁꯤꯟꯅꯔꯝꯕ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯁꯟꯕꯤꯗꯨ ꯂꯝꯄꯥꯛꯇ ꯄꯨꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯏ꯫ ꯁꯤꯕꯥꯅꯟ ꯕꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯒ ꯃꯤꯁ ꯄꯪꯀꯣꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ ꯄꯪꯀꯣꯔꯤ ꯂꯨꯅꯥ ꯑꯃ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯁꯤꯕꯥꯅꯟꯅ ꯎꯔꯝꯃꯤ꯫ ꯁꯤꯕꯥꯅꯟ ꯃꯥꯅ ꯁꯦꯟꯅꯔꯤꯕ ꯁꯟꯕꯤꯗꯣ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯄꯥꯝꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁ ꯄꯪꯀꯣꯔꯤꯅ ꯒꯥꯔꯤ ꯊꯧꯔꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯈꯣꯡꯗ ꯁꯦꯛꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯅꯗꯤ ꯁꯤꯕꯥꯅꯟ ꯎꯕꯗ ꯍꯪꯂꯛꯏ, ꯅꯪꯗꯤ ꯂꯝꯄꯥꯛꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯤꯕꯥꯅꯟꯅ ꯁꯟꯕꯤ ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯅ ꯍꯪꯂꯛꯏ, ꯁꯨꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯕꯤ ꯁꯦꯟꯅꯕ ꯆꯠꯄ꯭ꯔꯥ ꯅꯪꯕꯣ? ꯁꯤꯕꯥꯅꯟꯅ ꯈꯨꯝꯂꯛꯏ, ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯂꯧꯕꯨꯛꯇ ꯂꯐꯣꯏ ꯊꯥꯡꯕ ꯆꯠꯂꯤ, ꯉꯁꯤꯗꯤ ꯈꯣꯡ ꯁꯣꯛꯄꯗꯒꯤ ꯆꯠꯇ꯭ꯔꯦ꯫ ꯑꯗꯣ ꯃꯤꯁꯇꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯤꯁ ꯄꯪꯀꯣꯔꯤꯅ ꯈꯨꯝꯂꯛꯏ, ꯔꯥꯏꯁ ꯃꯤꯜꯗ ꯆꯠꯀꯗꯣꯏꯅꯤ, ꯐꯧ ꯇꯛꯎꯗꯣꯏꯅꯤ꯫ ꯁꯤꯕꯥꯅꯟꯅ ꯍꯥꯏꯔꯛꯏ, ꯃꯤꯁ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯅꯈꯣꯏ ꯁꯟꯕꯤꯁꯤꯅ ꯀꯝꯗꯧꯍꯧꯕ? ꯁꯤꯕꯥꯅꯟꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯁꯤꯗꯤ ꯀꯩꯁꯨ ꯆꯠꯊꯣꯛꯑꯣꯏ, ꯂꯝꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯇꯕ ꯁꯟꯕꯤꯅꯤ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯗꯤ ꯁꯤꯕꯥꯅꯟꯒꯤ ꯃꯇꯧꯗ ꯑꯃꯨꯛ ꯌꯦꯡ, ꯁꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡ, ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯁꯤꯕꯥꯅꯟ, ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯆꯠꯅꯤꯡꯕ꯭ꯔꯥꯅꯦ ꯍꯪꯂꯛꯏ꯫ ꯁꯤꯕꯥꯅꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯂꯨꯅꯥ ꯃꯃꯥꯡꯗ ꯁꯤꯕꯥꯅꯟ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯅ ꯂꯨꯅꯥ ꯊꯧꯔꯒ ꯔꯥꯏꯁ ꯃꯤꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯔꯥꯏꯁ ꯃꯤꯜꯗꯅ ꯑꯔꯨꯝꯕ ꯐꯧ ꯊꯥꯡꯒꯠ ꯊꯥꯡꯗ ꯇꯧꯕ ꯃꯇꯝꯗ ꯁꯤꯕꯥꯅꯟꯅ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯁꯤꯕꯥꯅꯟꯗꯤ ꯃꯤꯁ ꯄꯪꯀꯣꯔꯤꯗ ꯉꯥꯎꯖꯔꯤ꯫ ꯑꯗꯨꯒ ꯃꯤꯁ ꯄꯪꯀꯣꯔꯤꯅꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯍꯥꯏꯕ ꯏꯟꯕ, ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯗꯕ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯁꯤꯕꯥꯅꯟꯕꯨ ꯂꯨꯅ ꯇꯧꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯥꯅꯟ ꯑꯃꯗꯤ ꯃꯤꯁ ꯄꯪꯀꯣꯔꯤ ꯔꯥꯏꯁ ꯃꯤꯜꯗꯒꯤ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯕꯥꯅꯟꯅ ꯆꯠꯂꯝꯗꯥꯏꯗ ꯂꯝꯄꯥꯛꯇ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯈꯣꯏꯒꯤ ꯁꯟꯕꯤꯗꯣ ꯊꯧꯔꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯂꯝꯄꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯒꯤ ꯁꯟꯗꯤ ꯎꯗꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯁꯤꯕꯥꯅꯟꯒꯤ ꯃꯥꯏꯊꯣꯡꯗ ꯂꯥꯡꯇꯛꯅꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯗꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯄꯥꯈꯠꯄꯗꯨ ꯎꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯤ, ꯑꯁ꯭ꯋꯥꯏ ꯃꯅꯥꯛ ꯅꯛꯄꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯤꯁ ꯄꯪꯀꯣꯔꯤꯅꯁꯨ ꯆꯤꯡꯅꯅ ꯍꯪꯂꯛꯏ, ꯑꯁꯦꯡꯕꯒꯤ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯁꯤꯕꯥꯅꯟꯅꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ꯫
ꯑꯗꯨꯕꯨ ꯃꯤꯁ ꯄꯪꯀꯣꯔꯤ ꯃꯇꯣꯝꯅ ꯉꯥꯏꯍꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯕꯥꯅꯟꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯈꯤ꯫ ꯂꯝꯄꯥꯛꯇ ꯂꯩꯔꯝꯕ ꯁꯟꯕꯤꯁꯤꯡ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯅ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯕꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯁꯤꯕꯥꯅꯟꯅ ꯃꯃꯥꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯟꯕꯤ ꯃꯇꯣꯝꯗ ꯊꯝꯂꯝꯃꯒ ꯃꯤꯁ ꯄꯪꯀꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯟꯕꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯒ ꯃꯆꯦꯒꯗꯤ ꯃꯀꯣꯛꯇ ꯂꯐꯣꯏ ꯂꯧ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯊꯥꯡꯒꯠꯇꯨꯅ ꯍꯣꯜꯂꯤ꯫ ꯏꯃꯨꯡꯒꯤꯗꯃꯛꯇ ꯑꯋꯥꯕ ꯑꯃꯠꯇ ꯊꯤꯗꯅ ꯊꯕꯛ ꯁꯨꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯤꯕꯥꯅꯟꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯟꯕꯤꯗꯨ ꯎꯕ꯭ꯔꯥ ꯀꯗꯣꯝꯗ ꯆꯠꯈꯤꯒꯦ ꯍꯪꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯁꯟꯕꯤꯗꯨꯗꯤ ꯆꯤꯡꯂꯣꯝꯗ ꯀꯥꯈꯤꯕ ꯎꯏ꯫ ꯁꯠ ꯁꯠ ꯆꯠꯂꯒ ꯁꯟꯕꯤꯗꯨ ꯐꯥꯖꯤꯜꯂꯨꯔꯣ, ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯆꯪꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯔꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯥꯅꯟ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯉꯝꯗ ꯆꯤꯡꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯅꯨꯡꯇꯦꯛ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯒ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯀꯥꯔꯛꯂꯤ꯫ ꯆꯤꯡ ꯀꯥꯅ ꯀꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯕꯥ ꯍꯥꯏꯅꯁꯨ ꯀꯧꯔꯤ꯫ ꯐꯤꯂꯝꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯁꯤꯕꯥꯅꯟꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯕꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯊꯤꯔꯤꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯤꯕꯥꯅꯟꯒꯤ ꯁꯟꯕꯤ ꯑꯗꯨꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯃꯤꯒꯤ ꯐꯥꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯤꯕꯥꯅꯟꯗꯤ ꯁꯟꯕꯤ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯅ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯥꯏꯗ ꯍꯥꯏꯖꯔꯤ, ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯨ ꯑꯃꯨꯛꯇꯗꯤ ꯊꯤꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯁꯤꯕꯥꯅꯟꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯍꯥ ꯀꯅꯤꯅ ꯁꯤꯕꯥꯅꯟꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯁꯤꯕꯥꯅꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯟꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ, ꯃꯐꯝꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯀꯅꯤꯅ ꯍꯪꯂꯛꯏ, ꯅꯪꯗꯤ ꯁꯟꯕꯤꯗꯨ ꯄꯨꯟꯁꯤꯜꯂꯝꯃꯒ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯁꯤꯕꯥꯅꯟꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯆꯠꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯗꯅ ꯏꯁꯤꯡ ꯊꯛꯄ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯠꯊꯣꯛꯂꯨꯏ꯫ ꯀꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯥꯒꯤ ꯐꯥꯔꯝꯗ ꯁꯟꯕꯤ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯇꯧꯍꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯥꯔꯝꯗ ꯆꯪꯉꯤꯕ ꯁꯟꯕꯤꯗꯣ ꯅꯈꯣꯏꯒꯤ ꯁꯟꯕꯤꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ, ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯒ ꯆꯠꯂꯒ ꯂꯧꯔꯨꯁꯤ ꯍꯥꯏꯗꯅ ꯁꯤꯕꯥꯅꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯁꯤꯕꯥꯅꯟꯒꯤ ꯁꯟꯕꯤ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯎꯖꯥꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯧꯕꯨꯛꯇ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯖꯔꯤꯕꯤ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯒ ꯃꯆꯦꯒꯗ ꯊꯤꯅ ꯆꯩꯔꯤ꯫ ꯈꯨꯠꯁꯨꯃꯟ ꯑꯦꯗꯚꯥꯟꯁ ꯂꯧꯔꯝꯗꯥꯏ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯁꯤꯊꯁꯟꯅꯔꯒ ꯅꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯑꯦꯗꯚꯥꯟꯁ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯑꯦꯗꯚꯥꯟꯁꯁꯤ ꯂꯧꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯊꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯟ ꯁꯦꯟꯅꯍꯜꯂꯦ꯫ ꯃꯗꯨꯗꯁꯨ ꯐꯖꯅ ꯁꯦꯟꯅꯗꯦ, ꯑꯩꯒꯤ ꯐꯥꯔꯝꯗ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯁꯟꯕꯤꯗꯨ ꯊꯥꯖꯜꯂꯦ ꯑꯗꯨꯒ ꯅꯩꯈꯥꯏꯍꯜꯂꯦ꯫ ꯅꯆꯥꯅꯨꯄꯥ ꯂꯝꯍꯦꯟꯕꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯅꯆꯥꯅꯨꯄꯥꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅꯗꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯅꯨ ꯍꯥꯏꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯦꯅꯦꯖꯔ ꯑꯗꯨꯅꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯅ ꯆꯩꯔꯛꯏ, ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯄꯤꯕ? ꯅꯈꯣꯏꯅꯗꯤ ꯑꯦꯗꯚꯥꯟꯁ ꯈꯨꯠꯁꯨꯃꯟ ꯂꯧꯁꯤꯟꯈ꯭ꯔꯒ ꯊꯕꯛ ꯁꯨꯕꯗꯤ ꯂꯥꯛꯇꯦ, ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯁꯥ ꯍꯣꯠꯄ ꯃꯇꯝꯗ ꯊꯤꯀꯥꯗꯥꯔꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯈꯪꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯦꯅꯦꯖꯔꯗ ꯍꯥꯏꯔꯛꯏ, ꯁꯤꯕꯥꯅꯟꯗꯤ ꯃꯈꯣꯡ ꯁꯣꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯇꯕꯅꯤ, ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯆꯔꯅꯤ꯫ ꯃꯦꯅꯦꯖꯔꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯂꯝꯗꯥꯏꯗꯗꯤ ꯀꯔꯕꯥꯔ ꯁꯦꯟꯗꯣꯡ ꯂꯩꯇꯦ ꯍꯥꯏꯕꯒ ꯇꯥꯕꯤꯈꯤꯗꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯝꯗꯥꯏ ꯃꯇꯝꯗꯅ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯇ꯭ꯔꯒ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯊꯤꯀꯥꯗꯥꯔꯗ ꯍꯥꯏꯖ ꯅꯣꯟꯖꯕ ꯇꯧꯔꯔꯣꯏ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯃꯥ ꯅꯆꯥꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯤꯀꯥꯗꯥꯔꯗ ꯑꯣꯏꯅ ꯍꯥꯏꯅꯖꯔꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯤꯒ ꯁꯤꯕꯥꯅꯟꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯀꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯁꯦꯜꯗꯕꯨ ꯑꯗꯨꯒꯨꯝꯕ ꯐꯖꯗꯕ ꯋꯥꯍꯩ ꯍꯥꯏꯔꯤꯗꯤ ꯀꯔꯤꯅꯣ? ꯑꯉꯥꯡꯁꯤꯅ ꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝꯁꯤꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ, ꯑꯗꯨꯅ ꯅꯪ ꯌꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯁꯤꯕꯥꯅꯟꯁꯨ ꯃꯦꯅꯦꯖꯔꯗ ꯍꯥꯏꯖꯔꯤ, ꯑꯩ ꯂꯥꯟꯖꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯑꯁꯤ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔꯅꯗꯤ ꯃꯋꯥ ꯂꯧꯕꯤꯈꯤꯗꯦ꯫ ꯀꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯦꯗꯚꯥꯟꯁ ꯈꯨꯠꯁꯨꯃꯟ ꯂꯧꯏ ꯍꯥꯏꯗꯨꯅꯕꯨ ꯃꯤꯑꯣꯏ ꯑꯃꯗ ꯅꯪꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯇꯨꯁꯣꯟꯕ ꯅꯨꯄꯥ ꯌꯥꯎꯗꯕ ꯏꯃꯨꯡ ꯑꯁꯤꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯈꯣꯏꯁꯨ ꯁꯣꯏꯈ꯭ꯔꯦ, ꯂꯥꯜꯂꯦ ꯍꯥꯏꯖꯔꯦꯗꯅ, ꯅꯪꯒꯤ ꯐꯥꯔꯝꯗ ꯁꯟꯕꯤ ꯆꯪꯂꯝꯕꯒꯤ ꯁꯤꯡꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨꯗꯤ ꯃꯈꯣꯏꯁꯨ ꯁꯤꯡꯖꯅꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯦꯅꯦꯖꯔꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝꯕꯥꯟꯕꯅ ꯀꯌꯥꯝꯕꯨ ꯃꯊꯣꯡ ꯆꯥꯔꯨꯅꯤ? ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟꯅ ꯄꯪꯂꯩꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯙꯔꯅꯥꯒꯤ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯇꯨꯅ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯤꯕ? ꯈꯨꯟꯖꯥꯁꯤꯡꯅ ꯙꯔꯅꯥ ꯇꯧꯔꯒ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯣ ꯇꯥꯏꯅꯐꯝ ꯂꯩꯇꯕꯗꯒꯤ ꯃꯦꯅꯦꯖꯔꯅ ꯇꯨꯁꯣꯟꯕ
ꯃꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯣꯏꯗꯕ ꯏꯃꯨꯡ ꯁꯤꯕꯥꯅꯟꯒꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯀꯅꯤꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯦꯅꯦꯖꯔꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯔꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯅꯦꯖꯔꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯤꯒꯤ ꯃꯊꯕꯥꯛꯇ ꯀꯟꯅ ꯏꯜꯂꯛꯈꯤ ꯀꯅꯤꯁꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯦꯅꯦꯖꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯅꯤꯗ ꯐꯨꯕ ꯍꯧꯔꯛꯈꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔꯅꯗꯤ ꯆꯦꯟꯁꯤꯟꯗꯨꯅ ꯀꯅꯤꯗ ꯐꯨꯔꯤ ꯑꯍꯥꯟꯕꯗꯗꯤ ꯀꯅꯤꯁꯨ ꯃꯈꯨꯠ ꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯍꯦꯟꯖꯜꯂꯛꯄꯗꯒꯤꯗꯤ ꯀꯅꯤꯅꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯔꯨꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯆꯔꯕꯁꯨ ꯃꯦꯅꯦꯖꯔꯒ ꯀꯅꯤꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯔꯝꯗꯦ ꯃꯈꯨꯠ ꯊꯥꯅꯕ ꯂꯦꯞꯅꯗ꯭ꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯤꯗꯤ ꯁꯤꯕꯥꯅꯟꯒꯤ ꯁꯟꯕꯤꯅ ꯃꯦꯅꯦꯖꯔꯒꯤ ꯐꯥꯔꯝꯗ ꯆꯪꯂꯝꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯦ ꯀꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯏꯔꯥꯡ ꯍꯧꯍꯟꯈꯤꯕ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯃꯦꯅꯦꯖꯔꯅ ꯍꯧꯖꯤꯛꯇ ꯀꯅꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯀꯅꯤꯅ ꯁꯥꯎꯔꯤꯕꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯏꯍꯧ ꯇꯧꯔꯒ ꯂꯩꯀꯥꯏꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯦꯅꯦꯖꯔꯅ ꯇꯨ ꯁꯣꯟꯕꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯨꯛꯇꯣꯛꯇꯨꯅ ꯆꯩꯔꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯁꯥꯎꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥ ꯃꯆꯥꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯅꯤ ꯑꯃꯗꯤ ꯃꯦꯅꯦꯖꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯂꯒ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯁꯅꯥ ꯃꯆꯥꯗꯨ ꯃꯦꯅꯦꯖꯔꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯈꯠꯅꯕꯤꯔꯅꯨ ꯅꯪꯒꯤ ꯐꯥꯔꯝꯗ ꯑꯩꯒꯤ ꯁꯟꯕꯤꯅ ꯆꯪꯂꯝꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥꯁꯦ ꯂꯧꯕꯤꯔꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯇꯥꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯅꯨ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥꯗꯣ ꯃꯦꯅꯦꯖꯔꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯃꯒ ꯃꯆꯥꯅꯨꯄꯤ ꯕꯦꯕꯨꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯗꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯗꯨꯒ ꯕꯦꯕꯨꯗꯤ ꯃꯃꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯕꯨ ꯀꯞꯂꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯅ ꯊꯦꯝꯂꯤ ꯑꯗꯨꯒ ꯁꯤꯕꯥꯅꯟꯗꯤ ꯃꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯒ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯊꯣꯡꯁꯤ ꯑꯃꯨꯛꯇꯗꯤ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯏꯃꯨꯡꯗꯅ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯅ ꯃꯆꯦꯗ ꯍꯥꯏꯔꯤ ꯃꯄꯥꯟꯗ ꯀꯞꯀꯦ ꯀꯞꯆꯁꯅꯨ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯔꯣꯏ ꯃꯆꯦ ꯕꯦꯕꯨꯅꯗꯤ ꯃꯃꯥꯗ ꯍꯥꯏꯖꯔꯤ ꯑꯉꯥꯡꯅ ꯁꯣꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯏꯕꯁꯨ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯃꯩꯗꯗꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯨꯔꯣ ꯍꯥꯏꯔꯛꯏ ꯃꯆꯦꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗꯅ ꯁꯤꯕꯥꯅꯟ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯗꯤ ꯁꯤꯕꯥꯅꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯔꯕꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯁꯤꯕꯥꯅꯟꯁꯨ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯒ ꯍꯥꯏꯖꯔꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯌꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯇꯧꯗꯅꯕ ꯉꯥꯡꯉꯣ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ ꯃꯃꯥꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯁꯤꯕꯥꯅꯟꯅ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯝꯂꯒ ꯋꯥꯁꯛꯂꯤ ꯉꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯍꯦꯛ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯒꯦ ꯃꯊꯪ ꯍꯞꯇꯥꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯇꯤ ꯐꯪꯒꯅꯤ ꯁꯨꯇꯤ ꯃꯅꯨꯡꯁꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯃꯃꯩꯗꯗꯤ ꯁꯤꯕꯥꯅꯟꯒꯤ ꯃꯃꯥꯁꯨ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯇꯨꯅ ꯃꯆꯥ ꯑꯅꯤꯃꯛꯄꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯁꯨꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯁꯤꯕꯥꯅꯟ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯁ꯭ꯀꯨꯜꯗꯅ ꯃꯤꯁ ꯄꯪꯀꯣꯔꯤꯒ ꯊꯦꯡꯅꯔꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤꯁ ꯎꯕꯗ ꯅꯣꯛꯄ ꯃꯤꯁꯇ ꯃꯤꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯕꯗꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯃꯤꯁ ꯎꯔꯕꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯦ ꯅꯣꯡꯃꯗꯤ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯤꯕꯥꯅꯟꯁꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯂꯥꯛꯂꯒ ꯀꯅꯤꯗ ꯍꯥꯏꯔꯛꯏ ꯀꯅꯤ ꯍꯥꯟꯅꯗꯤ ꯅꯪꯅ ꯂꯐꯣꯏ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯂꯐꯣꯏ ꯍꯣꯟꯕ ꯌꯥꯎꯔꯣ ꯁꯤꯕꯥꯅꯟꯒꯤ ꯁꯟ ꯃꯥꯡꯕꯒꯤ ꯈꯠꯅꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯦꯅꯦꯖꯔꯅ ꯀꯅꯤꯗ ꯊꯕꯛ ꯑꯋꯥꯕꯁꯤ ꯄꯤꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯀꯅꯤ ꯃꯁꯥꯃꯛꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯅꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯂꯐꯣꯏ ꯍꯣꯟꯕ ꯂꯥꯛꯈꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯗꯤ ꯀꯅꯤꯗ ꯍꯪꯂꯛꯏ ꯂꯐꯣꯏ ꯂꯧ ꯍꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯊꯕꯛꯅꯤ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯌꯥꯊꯣꯛꯏꯗꯤ ꯀꯩꯒꯤꯅꯣ ꯀꯅꯤꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯕꯦꯕꯨ ꯎꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯐꯣꯏ ꯍꯣꯟꯕ ꯌꯥꯎꯔꯒꯗꯤ ꯕꯦꯕꯨ ꯎꯕ ꯐꯪꯂꯅꯤ ꯑꯍꯜꯁꯤꯡꯗꯨꯅꯗꯤ ꯀꯅꯤꯗ ꯂꯛꯅꯔꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯕꯦꯕꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯦꯀꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯅꯤꯁꯨ ꯂꯐꯣꯏ ꯂꯧ ꯍꯣꯜꯂꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯋꯥꯕ ꯁꯨꯖꯔꯕꯁꯨ ꯀꯅꯤꯗꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯥꯗꯤ ꯕꯦꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯦꯟꯅ ꯀꯟꯈꯠꯄꯒꯨꯝ ꯇꯧꯔꯤ ꯕꯦꯕꯨꯁꯨ ꯀꯅꯤꯗ ꯌꯦꯡꯗꯕꯗꯤ ꯅꯠꯇꯦ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯕ ꯅꯠꯇꯅ ꯋꯥꯗꯤ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯕ ꯉꯝꯅꯗꯦ ꯁꯤꯕꯥꯅꯟꯗꯤ ꯃꯃꯥꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ ꯁꯨꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ
नुमित चुप्पा अमा लफोय लवु खोलुरबा मतुंगदा लफोय लवु सिंग अदु अमुक हन्ना ट्रक मथक्ता वांगना थांगतलिबनी मथंगी सिंदना मैनेजर ठिकादार हाइरी ट्रक असिदी लफोय ngaktan पिक थानख्रबनीना थबक सुबा लाकपा मियोय सिंगसिना मयुमदा हनजखिनबा मखोय गाड़ी अमा सिनबिबा यारारोइद्रा ट्रक मथक्ता लफोय सु यावरे थबक सुबा मियोय सिंग असिसु तोंगसिलगदी ट्रक असे सेपथरक्तना सोइदना मकी लोंथोराअनी ठिकादारना हारे मखोय खुसुमनसु हेंगतखिदंगारी अदुना अहेनबा पैसा क्रॉस तौगुमसी थबक सुबा सिनमी सिंग असे हानगी मतौगुम ट्रक मथक्ता अदुम तोंगगा लाओ हायो मथंगी सिंदना लफोय ngaktan पिक थना हापगा लफोय सिंग अदुगी मथक्तना अदुक यामलबा सिनमी सिंग अदु अमुक तोंगलगा मखोय खुंगंग तमना हलखी कनीगिदी अदुक सांगलबा लंबीदो बेबूदा लोना येंगनबु खनरिङेदा मयुम योखेबगा खंगौद्रे बेबूसु अदुमंगाय मयाम थबक सुबा लुइनरक्पा ngahak पोथानबा मतमदा फोंगना येंगबदि ngamjadana लोना कनीदा येंगजरी नोंगमा अमना शिवानंद मचिन मनावना लफोय होनबा मतमदा शिवानंद मचेदा हंगी कनीगा इचेगा करम कांद लुखोंगदोइनो बेबूदी इकाय खुमलई नंगोंदा वाहंगसे कनाना हंगलइनो शिवानंद खुमी कनामतना हंगदे लेकासिदना खोइनी ममदा खंगदबा मी अमत्ता लेत्रबनी शिवानंद अमुसु मखा तारई कनीसे आइदी यामना पामजै अखोय बाबागा चप मानै माना अखोयबु सुलुना तौबी अखोयगी इमुंगी सु यामना खनबी मनाव नुपाना हारिबा सिंगसे तारुरगा बेबूदी इकायजरी मपान थोंगदा इकायजरबसु मनुंगददी हरावजरीबनी मथंगी सिंदना शिवानंदी क्लास दा फमलमी अदुबु मादी हौजु फावबा मिस पंकोरी उबदा लैथोक्तुना लैरी ओजा मसेल वरी सानबा मतमदा मिस पंकोरी मयुमदा फी तुई हाबसु खंगलखी मसी हे खंगलकपगा शेखरदी शिवानंदगी फुरित अदुदा लेना लेंथलमी मिस पंकोरी दा फोलहनगी हाबगे आसादा अदुबु शिवानंददी मतिंग थोपा मखै सावरी माना लिलिबि स्कूल फुरित सिनतबा अतोपा अमत्ता लेत्रे हारी मरम अदुना शिवानंदना मागी फुरित सगायबदा लौथोगा शेखरगी फुरित अदुगा ओनथोए नंगना फुरित सगायबनिना फुरित सगायबसि नंग लिलो हारमगा शेखरदा हन्ना येंगलमदना चटखी अदुबु स्कूल छुट्टी थानरपु मतमददी शेखरगा मिस पंकोरीगा वारी साना लेरमी शिवानंद मयुम हन्नबा थोरपा मतमदा मिस पंकोरीना कौशिलई मिस पंकोरीना शिवानंद हंगलई कदोबैनो नंगना शेखरगी फुरित सगायरिदी वाहंग असि ताबदा शिवानंदगा शेखरगदी अमना अमदि येंगनरगा पंगलोक्ता नोकनरी मतांगसिदा मिस पंकोरीना यामना ngakna हाइरई कारिनो नखोयनिना तौरिदुना शेखरना नोकमी खुमलई मिस से युमदा फी तुई हाय असेंबगी फी तुई नत्रगना तुदे खंगदोनबगीदमक्ता मिस द फुरित फोरहनगे खनबदगी सगायखिबनी मिस पंकोरीनदी अंगांग अनिगी मतौसिदा ओंथोकना नुंगसिरुरे अदुना नोकमी खुमलई सुटी मतमदा नखोय अनिना नखोय इमागी मतुंग इलगा लबुक्ता थबक सुबा चटपदौना आइसु सुटी मतमदा इमागा लोइनना फी तुई शिवानंद मोहरई मिस अखोयगी युमदा फी सगायबा मयाम लेहौवी सगायबा सिंगदो फ्रीदा तासनबिबा यागद्रा मिस ना हारी नखोयना लबुक्तगी थबक सुरुरगा हलकपा मतमदा लबुक्तगी मेहेंदी मना हेगलाओ अदु वेरगदी तासनबिगे मिस का वारी ngahak सानबसिदा शिवानंदना मखोयगी सनबिगी मतांगदा थोखिबा थौदोक अदुगीदमक्ता ताइनाफम खंगदना मिसता सावरंबा मिसतगी नाथैदुना लेरखिबदो फखरे हराव मयुमदा हलखी अदुबु शिवानंदना मयुम हलकपा मतमददी ममादी लोक लाइहौक तौरमे ममाना ngamda हारई इबुंगो हायेंदगी नुमित निनी खतंग सुटी लौरगा आइगी महुत सिंदुना लबुक्ता नचेगा थबक सुबा चलो इमादी हगत कंखत ngamdre शिवानंददी खोदोक सौनिंगना खुमलई आई चटपा ngamoi नुमित खुदिंगी थबक सुरुचु हाइसि कैगिनो ममाना लोक खुना चेरई नचे मतोमदना थबक सुबा चलगदी मैनेजरना एखोई खुसुमन अमत्ता पिरअरोय कैसु नत्तबदा लेकाय वाथोक ओइननी इरांग सागलकनी मतांगसिदा शिवानंदना साउना खुमलई हंदकी स्कूल सुटी मनुंगसु नुमित खुदिंगी लबुक्ता थबक सुबा चली अदुना हंदा अमुक्ति स्कूलदगी सुटी लौबा ngamaroy लबुक्ता थबक सुबा चनिंगदे हारमगा मयुमदगी यामना साउना थोखी मथंगी अयुक्तना शिवानंद शेखरगा लोइनना मागी फुरित सगायबदो मिस पंकोरीगी मयुमदगी लौबा लाक्लमी मिस पंकोरीना शिवानंद फुरित पीरगा हाइरी नखोय अनिसे मतौदी यामना मानदे अदुबु नखोय अनिदगी हेना ngausinnabadi amatta leite matung manaudi sumaina tawnu haina noknu wari sari शिवानंदसु मागी फुरित ताइसनबिबगी लबुक्तगी हेलकपा मेहेंदी मना मयाममा मिस्ता पीरी मथंगी सिंदना स्कूलगी एग्जाम रिजल्ट हाइदोक्लमी शेखरदी हानगुमना फेल ओइरे अदुबु ममाना खंख्रबदी हिंगलरोय हाइबसिसु मसाना खंगजै अदुना ममागी साइन सारगा रिपोर्ट कार्ड साइन तौसिलमी तंजासिदा स्कूल प्रिंसिपल गा मिस पंकोरीगा चंगलई स्कूल की प्रिंसिपल ना हाइरी स्कूल की एनुअल फंक्शन तौगदौरे अदुना फंक्शन असिदा इसै डांस तौनिंगबा मियोइसिंग कना मखुत थांगलु क्लास ता फमलिबा अंगांग खुदिमंगना इसै सकनी जगोई सानी हाना मखुत थांगलई अदुबु मखोई क्लास टीचर अदुना चैथरई नखोई खुदिमक डांस तौबदी यारोय एग्जाम दा पास तौब अंगांग खक्तमक डांस यावबा यानी
aduna aikoi class kidi Sibanan matomda annual function da dance tawba yani Miss Pangkori na ngakna hanglai class sigi una Sibanan matomda da exam da pass tawba ngamlise class teacher na khumlai ma matomda ni lairik te thawai yaurise lairik khara parise Sibanan di lairik su hai lairik ta suma thwai yaujai adubu ngausinnabadi mangonda henba laite matang sida Miss Pangkori na su nokmi taroduna Sibanan da hanglai nangi dance tawdoira isai saktoira Sibanan na ikai khumlai dance tawdoini Miss Pangkori na lakna salai nangbu dance ka hijabrane masi matungdana Miss Pangkori na notebook amada Sibanan gi maming isalaga hairi hayengdi thangjani na school chuti thare adubu dance yagodaba singdi school lakadabani dance tamba hayengdagi hawdoini aduna Sibanan nangsu hayengdi school laktaba yaroi Sibanan su harau lakani haidokre adubu miss thokraba matungdana Shekhar na hairi hayengdi chuti numini aduna labukta chattabadi yaroi kamai tawdori wahang asina Sibanan gi asapun makaiki haujikta nungaiba samada nokmi torumba Sibanan mamai mamit luktharaga tuminna famli mamanabagi mataw sida Shekhar na hairi kaisu thoini hena khanjulunuda imada fajana hairaga noma khaktangdi thabak lepa yai Sibanan na mathoi wajana khumlei ima suma sangamde haidana ngarang handagi thabak chatre aina su imagi mahut sinduna thabak suba chaludre aduga hayeng su amu thabak suba chatlarogi hairagadi imana soidana saurani mathangi sindana Sibanan na mayumda halakpa matamda nupa anina makoigi sanbidu chingduna pukhiba urami Sibanan gi mamadi upai lejadana mapi ira chena yenghori matang asida Sibanan ga Shekhar ga na mamagi manakta chensilai aduga Sibanan na mamada hangli aikoigi sanbi pukri sakegino mamana sauna kumlai migi sendon mayam si kamdongna singani nangna su thabak suba chatlu yade aduna sanbi si oina yonthokrabani Sibanan khonjel kanna mamada hangli kanadagi ayaba yauraga sanbi si yontholino mamana cherei sanbi si ngaktang phawa lampakta puthuga mabuk thanna pijadaba nangonda sanbi si yonaba ayaba lokhidoira taningdaba wahang hanglakanu hairamaga mamadi sauna chatkre aduga Sibanan su hande mamagi matung koini inaraduna hairi matungdagidi nimit khudingi sanbi se lampakta puthoge aikhogi sanbi si yonthokanu haina mamada hanjan haijari Sibanan na giri takshilakpasida mamana hairei aikhoigi yumda mabuk thanboi thandaboi wana leidoi sarukpudi migi mayumda mabuk thanna charaga nungaina leijakhiba aduna phai aisu thabak suba chatrabanina sanbi yonthokpagi paisa asina manager dagi loksilluba aikhoigi advance ko sumana du singdokadoini Sibanan mamada fanakan haijaduna su mamagi wakhal honglaroi khangle aduna makoigi sanbi chingduna truck ta hapaga pukhiba maike tuda ningamdana mapi chentharaga yengli aduga thangnaba mekup amadana makoigi sanbi du kauraga truck adugi matungda inarakhi mamaidadi Sibanan makhomuko tingthoga kapli ngamjabi thadana khonjel hongna makoigi sanbi kauri mathangi sindana nungdang oisilaklaba phawa Sibanandi mamada sauribani haidana imungda changdana sumang machida matomda famlami mache bebu thoraga imungda changasilao haina manawna pabu kausili Sibanan nanglai ekoi imana kaimta hairamdana sanbi yonthui se kaigino bebu na khumlai ngasai nangni school da leiringida manager do laklami aduga imana labukta thabak suba lakte haidana isau torami athiba wahai kaya amaga loinana phajadaba wa kaya ama so hairami aduna mangondagi loksilluba advance ko sumaldo singdoknabagidama sanbi se yonthokibani mache gi wa taruraga Sibanan saubadi khar farakle ngahak asawa phatharaba matungda mehendi mana yawba khawjaw ama mache da piri bebun ikai hare mehendi mana singse kani da sukhara pirugera Sibanan nanglai nupawa mehendi tainabrane bebun khumlai tainade adubu mehendi mana se aina pirakpani haragadi kani na soidana makki mehendi terakani matang asida Sibanan nasu magi pocket tagi base ama lokthoga hairi base si akhoi babana sijinarambaduni aduna masigi base se kani da piningi machena su piyu hairi mapa lejadab Sibanan gi mafamdadi machega khangnajaba kanina magi mapa saklibani kanina su imung asigi thabak thodu khudimakta makhoigi mateng pangbiribani mathangi sindana Sibanan machena pirakpa mehendi mana yawba khawjaw adu puraga kani gi memda laklami aduga maikei emaromdana bebu su hayeng thabak chatpada tainaba mehendi mana takhaiba hokre asomdana Sibanan lakpa ubada kanina harau kakchinbirami athengbasidana tomda laklidi kari lerage haina nungsina hanglai Sibanan ikoi koina machena pirakpa mehendi mana sengdo kanida pirega hairi ichena nonda piru cho haidana thilakpani kanidi bebu na pirakpani tabada ingangakre aduna nokmi maithong amagalunena mehendi mana sengdo loksilami mathangdana Sibanan na section na purakpa mapana sijinaramba base adu kanida pirami kanina ingangang hanglai kaigino masina
Shivananda khumlai masigi base ase ekai babagini. Babana hingligi matamda sijinarambani. Aduna base ase nangonda sijinahange khandana nangonda piribani haramaga Shivananda ikaibana hemankhidana kanigi mayumdagi chenthoraki. Kanisu Shivananda magonda piramliba base asigi artha khangi. Shivananda mabu makhoi imung manungi mini khanjai mapagumbani khanjai haibasisu kanina khangi. Mathangi sindana Shivananda ekhoi school annual function da jagoi sabagidamak aigi ming pisinkhre. Aduna ojana hayengse jagoi tambala o hairi. Bebuna khumlai imasu numit nini sure thabak chattaba nangsu thabak suba lakte haidana manager na sauribani. Hayenga amuk thabak chattrabadi mabuk fatraba manager aduna lekai wa thok ohelani aduna aidi imada haiba ngamoi. Matang sida mamana su lo khunu khuna laurai hayengdi ayung nganta thabak chattoini aduna nganna tumnaba tawro. Shivanandi isau sauri aduna mamai mamit pai thuoga leiri. Mathangi ayuktana nong hek nganmaga labuk chatnanaba truck lakle. Mina tumba hogatna dringedagi hauna horon khongba horakle. Shivanandi ahobu horonu tasidnadana tumli. Chakhomdana mamana machasingna labukta charunaba haidana machasingi tiffin semli. Tanjasida bebuna mamada tapna harai ima Shivananse angangsu ojeribanina labukta tapak subase madi yamna kijabani. Mamana machanapi wasi yekthatlaga harai karigi kiriba. Nangi babadi matam amada akiba lektana lebakidamukta irang torami iho kaya ama sagatlami. Masida natana khutkan pangalaba sarkarga samuknarami. Aduga nangi babana leikidraba matungdasu ai tomdana nakhoi animakpu yoklakli. Ainasu itomda ngaire thabak suba kijai haidana leithoklamagadi nakhoi ani di kamdawni. Hauji angang weri kijai haiduna thabak amata tawhandana imungdada atom lehalagadi hayangwai aina leikidraba matamdadi matomda kamdaw hawni. Aduga amuksu makhon nikni likli mapi ira chena makha tarai. Paisa kharagidamak lupa manga taragidamakta prigliba ichanupabu labukta wana thabak suhanbase mama ama oina yengba ngamlamgani khanmra. Aina thabak suhanningi paisa talhalningi haibagidamakta mabu labukta thabak suhanba natte. Haujiktagi hauna thabak suba hijaraba hingnabagi sandal lambi sel tanbagi lambi khangja haija horabadi aina hengwai leikidrabasu matomda hingjaba ngamani sara phawbadi helaroi. Adugisu matakta haujiki matam asidadi naha oisanu ahal oisanu paishabu thoktraba paishabu tanba heitrabadi miyamna mabu miremni haibini. Kanamtana mabu ijat tawbiroi samasa sida magi chanafam lehoroi. Maram asigidamaktani mabu aina labukta thabak suba thariba. Mathangi sindana bebuna tumsinariba manawnupagi manakta changduna chingthokli. Shivananda macheda hanglai aina ngarang haikibadudi imada hairaba. Bebuna khumlai adugi wadudi ai haiba ngamjaroi. Nasana hogatlaga oina haijau haiduna manawnupaba chingthoi. Mathangi sindana Shivananda mamada hairi ima ngasidi ai thabak suba chachararoige hayeng oina soidana chatlage. Mamana hanglai ngasidi kaidawraba. Shivananda khumlai ngasidi khongse yamna nare aduna thabak suba ngamdaw mande. Mamana lo khuna khuna hairi fare nakhong naradi labuk chaluranu nangi mahut ai oina chatlage. Shivananda hairi nasa ngamde haraga kamai labuk chattoino. Handakti mamana sauna khumlai nangna thabak suba chatragadi mikup kharagi matungda mabuk fatraba manager laklani karigi thabak suba laktrino haidana lekai mayam mamangda khatnaba amuk haurani. Matamduda kadawsha haibano. Shivananda makhatana wa hairuba kanararoi khangle aduna labukta chatnanaba magi amotba phirol hongdoklei labuk chatnanaba sem saduna leikre. Ngahak leiragadi machega mamagasu imungdagi thorai. Mamana nungsina hairai Shivananda thengkrani nachega labukta chatluro. Shivananda di khodaw sawningna hairai ayuktagi kemta phawba chadri aduga labukta chatlo haisi kaino kemta pijararoidra. Mamana hairai nachena khoi anigi tiffin ahum sembirabani thabak mafam hek yobaga tiffin ama chasallo. Aduga nungthildana lemhauriba tiffin anido nachena bani yenaraga chaminaro. Machanupana kemta chade haidana ningai tawbasida mamana su mache bebuda chekshinna sinari. Thabak mafam hek yobaga nanawnupa se kainoma pijoko. Ngasi se Shivananda khwaidagi nungsijabi mana khwaidagi pamjabi Miss Pankorina jagoi tambigadaba numitni. Aduba leita lairabana maram oiraga Shivanandi labukta thabak surunaba truck matakta kakhalakhi. Shivananda maithongda mabuning nungsibagi mami tari wakaldana Miss Pankorina hayengdi jagoi tamba lakadabani haina section sinarakhiba adu ningsingli. Shivananda school da chatninglabasu chatpadi ngamdre aduna school maikaida muna yengba natana karisu upai lekhidre. Matang sida Shekharna hanglai nangdi ngasi jagoi tamba chatragadi kadawraba. Shivananda mathwai nungaitana suktharaga khumlai. Imasu ngarang ngahandagi masa ngamdaduna leire aduna ngasidi thabak chatlaroige haina imada haiba ngamdre. Matang sida Shekharna mache bebuda hairai iche Shivananda se jagoi tamba chathande haidana kappaga leire.
Shibanana suktharaga leiriba school lomda muna muna yinglibadu uraga bebuna manaw nupada nungsina hanglai jagoi sananaba nangbu asengbagi naming pisinkraba Sekharna khumlai akhoi class dagi exam da pass tawrise Shibanan matomdani aduna annual function da jagoi sanabagi damakta akhoi class yi una Shibanan matomda ojana khalakpani aduna ngasi se ojana jagoi tamba laktaba yaroi harakpani Shibanan nasu sodanmaki lakani di harambani Shibanan di haujik phawa mathwai nungaitana mamit mana isuk suktharaga peri peri tawra leiri manaw nupagi mataw sida mache bebuna di onthokna nungsirura male bebuna harai Shibanan gari dagi kumthakro aduga yumlomda changbagi mahutta school lomda adum chatkro oja sing namanaba singa punna jagoi tamjaruro Shibanan na hanglai ai chatkhraga horen imana khanglakladi iche da chaibini bebuna harai madugidi kesu khalunu aina thokpa yana basilage ado horendi aina halakriba phaba mafam sida ngairamu mafam sidagi yumda punna hanminasi imana khangdanaba Shibanandi mamana macheda chaibirani khandana chingnari aduna makhong thangduna chatpa ngamdri matang sida Sekharga machegana punna harai kesu tawrine nangbo gari thodringida kumtha hawro Shibanan truck-tagi kumthanaba sem sari adubu matomda kumthabadi ngamlamde matang sida kanina hanglai kadawre Shibanan na khumlai school gi annual function da jagoi sanabagi damakta ngasi se ojana jagoi tambala aw harakpani aduna school da chatke tawbani iche da su haramabani iche na su chatluro harae fare nangna jagoi tamlinglade truck tagi kumtha hawro haidana kanina truck mathaktage Shibanan bu thangthabirami manager udringida sasa chathawro haina ingi tawri Shibanan machena mabu nungsiba mamanaba Sekharna mabu nungsiba aduga mana mapagumna khanjariba kanigi nungsibana maram oiraga ngasidi Shibanan thabak chatpagi mahut jagoi tamba chachaba phangjare asa amaga loinana school tamna chelakli asomdana mayam thabak su pham tamna pugodoriba truck adu tongna bebuna magi makut tairiba mehendi fajabra haina kanida yenghalai kani nupa ojerabasu bebuna mangonda piramba mehendi do makut tairaga laklami magi mehendi fajabra haina bebuda lona yenghalai machinna thokna hainadrabasu amana amada yengnaduna nokliba mino aduna de makoi ni marakta leinariba nungsinabagi marido mayek sengna utli mathangi sindana Shibanandi gate mamangda famaga oja lakpa ngairami ngahak leiragadi Miss Pankori su lakle Miss Pankori na hanglai aduga motpa furit amali lakli di kadawre Shibanan na khumlai yumdagidi labukta thabak suruni haina thorakpani aduna thabak sunabada litpa furit si ona lilakli ni Pankori na pakhatchana hanglai nangna mafam sida lakli se emungi midi kanamta khangawdabra Shibana khumlai iche di khangawbani iche ni school chacharuro haibadagi aisu school da laklini Miss Pankori na harai adu weragadi school da changasi hadana Shibanan makhoi ni school da punna changminare matang sida Shibanan na harai Miss changasi di yamna fajai Pankori na su phagi torodun harai ngahankai di fajadabra haise Shibanan na ikai mamai luktharadun khumlai Miss changahankai di imagumna fajai adubu ngasidi ekhoi chegumna fajai Shibanan gi asigumba icham chamjaba mawung matawasida oja singna mabu luna tawbiribani mathangi sindana thabak subu chatkiba singado thabak su pham pham yore truck tagi kumthanaraga magi pochai painaduna lafoi farm tamna makhongna muk sangna lakni kani ga bebu gadi thangnana chatminari amana amada lona yengnabadi lepte aduga maikei amaromdana Miss Pankori nadi angang singda jagoi tambiri angang singna su Miss na takpiri ba jagoi tu da thawai yauna yengli somda sumadu mangai kani amadi vebu lafoi khonminnaba matamdasu amana amagi manakta nakshinnanaba dokhonai lapthokna de lona yengnaba su lepte aduna thabak subagi awabaga amatta phawkhide mathangi sindana jagoi tamalunarappa matamda Miss Pankori na Shibanan da hanglai nangdi ayuktagi chaksu saramkhiroi akoida chalaga chak charurasi Shibanan na harai chakidi yarani yum hanbagi lambida aphangba laphoi khara chasalage Miss Pankori na harai fare adu weragidi mithai smela horo hairaga mithai ma pirambanga chatkre asomdana thabak suriba singdo ngahak lepnaraga chak chananaba magi tiffin faiduna urum thinari Sekharga bebuga di punna phaminari chak chananaba sem sari matang asida bebuna mathwai wajana soli Shibanan di ayuktagi kemta chakhidribani karibu charamgadoino khangdre matang sida Sekharna khumlai Shibanan di chak pulamagadi apang hekta chathokpani madi chara kaisu helamoi kaisu pakhalunu hairi asomdana Shibanan di chak lambana heman khidana Miss na piramba mithai do chasali adu mithai macha aduna di chak lamba phabadi natte makai amaromdana Sekharna hairi Shibanan gi tiffin saruk to chaba ngamaroidabanina tiffin ahenbado kani da pirurage
ꯕꯦꯕꯨꯁꯨ ꯏꯀꯥꯏ ꯄꯤꯔꯨꯆꯣ ꯍꯥꯏꯔꯤ ꯃꯊꯪꯗꯅ ꯁꯦꯈꯔꯅ ꯀꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯒ ꯑꯍꯦꯟꯕ ꯇꯤꯐꯤꯟ ꯑꯗꯨ ꯄꯤꯔꯨꯏ ꯊꯕꯛ ꯁꯨꯐꯝꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯑꯃꯒ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯤꯕꯥꯅꯟꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯕꯨꯛ ꯄꯥꯏꯔꯒ ꯃꯤꯒꯤ ꯂꯐꯣꯏ ꯐꯥꯝ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯐꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯍꯥꯟꯕ ꯎꯕ ꯂꯐꯣꯏ ꯑꯃꯨꯟꯕ ꯑꯃꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯂꯐꯣꯏ ꯂꯧꯎ ꯑꯗꯨ ꯆꯤꯡꯊꯔꯨꯏ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯇꯣꯝꯗꯅ ꯂꯐꯣꯏ ꯂꯧꯎ ꯑꯗꯨ ꯆꯤꯡꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯆꯥꯛ ꯂꯥꯝꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯐꯣꯏ ꯂꯧꯎ ꯑꯗꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯗ ꯂꯐꯣꯏ ꯄꯥꯝꯕꯤꯗꯨꯁꯨ ꯌꯥꯎꯅ ꯆꯤꯡꯊꯔꯝꯃꯤ ꯃꯃꯩꯗꯗꯤ ꯂꯐꯨ ꯄꯥꯝꯕꯤꯗꯨ ꯇꯨꯊꯔꯛꯂꯦ ꯂꯐꯣꯏ ꯂꯧꯎ ꯑꯗꯨꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯂꯥꯝꯕ ꯐꯪꯖꯔꯦ ꯁꯤꯕꯥꯅꯟꯗ ꯂꯐꯣꯏ ꯑꯃ ꯍꯦꯛꯂꯒ ꯍꯥꯊꯨ ꯆꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯐꯣꯏ ꯑꯃꯐꯥꯎ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯨꯡꯗꯒꯤ ꯑꯍꯜ ꯑꯃꯅ ꯂꯤꯠꯆꯩꯅ ꯐꯨꯊꯔꯛꯈꯤ ꯁꯤꯕꯥꯅꯟ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯅ ꯂꯩꯃꯥꯏ ꯃꯈꯥꯗ ꯐꯝꯊꯈꯤ ꯀꯞꯅ ꯃꯅꯪꯒꯟꯗ ꯅꯥꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯐꯨꯕ ꯂꯦꯞꯂꯝꯗꯦ ꯐꯨꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯁꯤꯕꯥꯅꯟꯁꯨ ꯀꯞꯅ ꯍꯥꯏꯔꯤ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗꯅ ꯂꯐꯣꯏ ꯑꯃꯇꯪ ꯆꯥꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯐꯨꯖꯤꯜꯂꯛꯈꯤ ꯅꯪꯅ ꯂꯐꯣꯏ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯄꯥꯝꯕꯤꯁꯤꯁꯨ ꯌꯥꯎꯅ ꯊꯨꯗꯦꯛꯑꯦ ꯂꯐꯣꯏ ꯂꯧꯎꯁꯤꯁꯨ ꯃꯥꯡꯍꯜꯂꯛꯑꯦ ꯃꯈꯨꯠ ꯄꯦꯟꯕ ꯃꯈꯩ ꯐꯨꯕꯁꯤꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯁꯤꯕꯥꯅꯟꯒꯤ ꯃꯔꯦꯡꯕꯥꯟꯗ ꯃꯥꯅ ꯆꯤꯡꯊꯔꯝꯕ ꯂꯐꯣꯏ ꯂꯧꯎꯗꯨ ꯊꯥꯡꯒꯠꯂꯒ ꯂꯦꯞꯍꯜꯂꯝꯃꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯠꯆꯩ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯂꯐꯣꯏ ꯂꯧꯎꯁꯤ ꯍꯦꯛ ꯊꯥꯗꯔꯛꯑꯕ ꯅꯪꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯂꯐꯣꯏ ꯂꯧꯎꯗꯨ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯁꯤꯕꯥꯅꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯟꯗꯨꯅ ꯁꯪꯉꯒ ꯂꯩꯔꯤ ꯁꯤꯕꯥꯅꯟꯁꯨ ꯀꯞꯅ ꯃꯔꯦꯡꯕꯥꯟꯗ ꯂꯐꯣꯏ ꯂꯧꯎꯗꯨ ꯊꯥꯡꯒꯠꯂꯒ ꯂꯦꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯕꯦꯕꯨꯅ ꯃꯀꯣꯛꯇ ꯂꯐꯣꯏ ꯂꯧꯎ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯈꯤ ꯕꯦꯕꯨꯅꯁꯨ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯂꯐꯣꯏ ꯑꯗꯨꯗꯒꯤ ꯑꯃꯨꯟꯕ ꯑꯃ ꯊꯠꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯁꯤꯕꯥꯅꯟꯗꯤ ꯂꯐꯣꯏ ꯑꯃꯒꯤꯗꯃꯛꯇ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯃꯔꯦꯡꯕꯥꯟꯗ ꯂꯐꯣꯏ ꯂꯧꯎ ꯑꯆꯧꯕ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯄꯤ ꯆꯦꯟꯊꯕ ꯃꯈꯩ ꯀꯞꯂꯤ ꯂꯦꯞꯂꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯗꯤ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯁꯤꯕꯥꯅꯟ ꯃꯥꯕꯨ ꯁꯪꯂꯤꯕ ꯅꯨꯄꯥꯗꯨ ꯏꯟꯊꯨꯔꯝꯃꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯕꯥꯅꯟ ꯃꯌꯨꯝꯒꯤ ꯙꯥꯔꯤꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯏꯃꯨꯡꯗ ꯌꯦꯡꯂꯛꯏ ꯃꯃꯥꯗꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯤꯕꯥꯅꯟ ꯃꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯆꯐꯨꯗꯒꯤ ꯆꯥꯛ ꯈꯔ ꯂꯧꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯆꯥꯛꯈꯨꯝꯗꯅ ꯁꯤꯕꯥꯅꯟꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯃꯌꯥꯗ ꯍꯨꯛꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯃꯃꯥꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯆꯦꯒ ꯂꯧꯕꯨꯛꯇ ꯆꯠꯇꯕ꯭ꯔꯥ ꯁꯤꯕꯥꯅꯟ ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯏꯁꯨ ꯁꯨꯗꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯑꯌꯨꯛ ꯏꯆꯦꯗ ꯍꯥꯏꯔꯝꯃꯒ ꯑꯩꯗꯤ ꯁ꯭ꯀꯨꯜꯗ ꯗꯥꯟꯁ ꯇꯝꯕ ꯆꯠꯂꯨꯔꯦ ꯁꯤꯕꯥꯅꯟꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯃꯃꯥꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯁꯤꯕꯥꯅꯟꯗ ꯐꯨꯔꯝꯃꯤ ꯆꯥꯛꯈꯨꯝꯗꯒꯤ ꯁꯅꯥꯕꯨꯟꯅ ꯊꯣꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯆꯥꯖꯅꯕ ꯍꯣꯠꯅꯔꯤꯕ ꯃꯆꯥꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯈꯤ ꯃꯃꯥꯅꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯅꯪꯅ ꯀꯩꯝꯇ ꯇꯥꯗꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯔꯤ ꯁꯤꯕꯥꯅꯟꯁꯨ ꯃꯃꯥꯅ ꯐꯨꯗꯅꯕ ꯃꯃꯥꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯥꯏꯍꯧꯔꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯦꯟꯒꯗꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯛ ꯂꯥꯝꯂꯛꯂꯒꯗꯤ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯤꯟꯗ ꯃꯆꯥꯕꯨ ꯊꯤꯅ ꯆꯩꯖꯔꯕꯁꯨ ꯃꯈꯨꯠꯅ ꯄꯦꯟꯅ ꯐꯨꯖꯔꯕꯁꯨ ꯃꯆꯥꯅ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯆꯥꯛ ꯆꯥꯖꯔꯤꯉꯩꯗ ꯐꯨꯕꯤꯔꯨꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤ ꯃꯆꯥꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯂꯧꯕꯨꯛꯇꯒꯤ ꯍꯣꯟꯗꯣꯔꯛꯈꯤꯕ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯇ꯭ꯔꯛꯀꯤ ꯃꯊꯛꯇ ꯍꯥꯞꯂꯤ ꯑꯗꯨꯒ ꯁꯤꯕꯥꯅꯟꯗꯤ ꯃꯃꯥꯅ ꯇꯥꯟꯅꯔꯛꯄ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯀꯨꯝꯊꯔꯒ ꯃꯕꯨꯛ ꯊꯟꯅ ꯏꯁꯤꯡ ꯊꯛꯂꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯁꯤꯕꯥꯅꯟꯗꯤ ꯃꯃꯥꯅ ꯐꯨꯒꯅꯤ ꯀꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯁꯤꯕꯥꯅꯟꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯝꯃꯤ ꯑꯦꯝꯕꯨꯂꯦꯟꯁ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯕꯥꯅꯟ ꯆꯤꯡꯅꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯃꯝ ꯊꯥꯡꯗꯣꯛꯑꯒ ꯂꯩꯔꯝꯃꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯧꯗꯨꯅ ꯇꯦꯡꯊꯥ ꯀꯞꯅꯔꯤ ꯁꯤꯕꯥꯅꯟꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯟꯅ ꯃꯊꯪ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯁꯦꯈꯔꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯈꯤ ꯁꯦꯈꯔꯒꯤ ꯃꯌꯨꯝꯗꯅ ꯁꯦꯈꯔꯒꯤ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕ ꯀꯧꯗꯨꯅ ꯀꯞꯂꯤ ꯅꯪꯅ ꯏꯆꯥꯅꯨꯄꯥꯁꯦ ꯊꯕꯛ ꯁꯨꯕ ꯄꯨꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕ ꯐꯤꯕꯝꯁꯤꯕꯨ ꯀꯔꯤꯅꯣ ꯁꯦꯈꯔꯒꯤ ꯃꯃꯥꯗꯤ ꯁꯤꯕꯥꯅꯟ ꯎꯕ ꯃꯇꯝꯗ ꯁꯦꯈꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯁꯦꯈꯔ ꯀꯧꯗꯨꯅ ꯀꯞꯂꯤ
นามานะบชิบานันหลักเลยเชคเกอร์นั่งบุหกโลอดูทางนาบมิกุอมดนะเชคเกอร์กิมามานะกำนะชิบานันได้ดินามานะบเชเขาดูนักคุยนี่สกุลจะประเทศครันีชิบานันดิงรังนมิจุปมาแกมตัดจารักเตบนี่นิ่งที่นุ่งไงนะตุมลักตระบนี่นะมาซาโดยามนวารีจมนั่นเลี้ยปะพ่องงำสิลักเตรมารำดุนันนุ่งชามรักเตมามานะบเชคเกอร์อาชีพหักจังมันนักเตเลี้ยปังงำเตรดุนะอุรุมมาดมุงชุกมุงจานันจังเชลอีอุรุมดะมกุกไปดุนักกับลำมีฮันุบีมาดชิบานันนะงำดะหังลุยเชคเกอร์เชกามายนันเลยคิดเดบโนฮันุบีดุนักกำนะคุมเลยงรังทวักชูบจัดคิบสิงดุนะทวักลูระกยุมหัลลักปะมาตัมดะมาคุยนัดตรงลักคิบตรักโตอุบิเหตุทกเลยทาวดูอดูดเลยคิดเดบนีชิบานันนะปักขันหังเลยมีแก่อาชีริโนฮันุบีดุนักกำนะคุมเลยมีอยู่ตรามาปันชีเรฮันดะอมุติชิบานันปักขัดปนเฮมันคิบันหังเลยเอคุยเจดีฮันุบีดุนักชิบานันได้ยิงเลยกะนิงมดุนักเต็งทาระกะใครดินัเจเบบุสุงรังกิทาวดูอดูดเลยคิดเดบนีชิบานันจารมทักลังขังตบกีอาวาบันเฮมันคิบันพวกเขาก็ตุนักเจนมาเผางำคิดได้พัมลำบัดกี้เขาก็ปังงำไว้งำดบวยไม่ยุ่งยงนะบ่ยามละว่านัเจลักขีชิบานันนะมาคงไฮดีเจลักปะมาตัมดะกันนี่กิไม่ยุ่งยรักขีกันนี่กิอาชีพหักจังสุสมวังเดทางดูโอเกเลระเมกันนี่กิมานะดิมาจานุภาพเก่าระกเต็งทาดุนกับเฮารีมาทั้งเดนะชิบานันนะไม่ยุ่งยรักปะมาตัมดะดิมายุ่มดะยุ่มทั้งนะไปมีแอมติลละกเลระเมอาวาบกิมิกับมิราโคลแต่นะปุ่มทันทัลมีทรัคเอ็กซิเดนนะดูนะมารำมวยกะมาเจกิอาชีพหักจังอดูดะยามละที่นะโชกิบกิดักพมตารีอดูกะมาเจกิอาชีพหักจังนักกันเดนะมานะมาจานุพิเบบุเการะกะทั้งมวยใกล้นะกับละมีอดูชิบานันดิอาวาบันเฮมันคิบนะมาเจกิมันนักจังกะจุ่มนะพาวเล็บปังงำคิดเดงาชายดิก็เจนเจลักปนมารำมวยกะมาขนาวสุกังเลยอดูนะมาเจเการะกะกับปะพาวปังงำคิดเดงารางดิกะอิมตะจารักตะบนี่นะชิบานันดิจุ่มนะพาวเล็บปังงำคิดเรจากลามบันเฮมันคิดนะมาบุกไประกะงักพัมทารีมาตั้งสิดทิกาดาร์สุอาชีพสิงกิมาฟัมดะไลกัดกันนี่ให้ดุนหลักละมีอดูไลกากินหาสิงดิทิกาดาร์อดูดที่นะเจดีมีอ้อยตรามาปันชีริบสินั่งนำมารำมวยในกษีหันคิบันีละฟอยนปิกทันนยาวบการีมาทักอดูดเช่นมีสิงอดูนั่งนตรงหันคีไปชาครอสตรงนิ่งเดบดกิมาคุยกิดมักตะตรงงานว่าการีมันนิกปิอยู่ยาคิเดโหลดปิกทันนยาวรบตรักมาทักตะนี่ไม่ยากมาสุดตรงเชลบันีนะการีลงโทรไปบสิดิช่วยดรบันีมาชิข้างนะไปชาตินิ่งเดบนมารำมวยกะนั่งนำมีอ้อยตรามาพันเสหาคิบันีอดูกเขาจิตนะอาชีพเดลัยกัดปลักลีอดูอีกไอขังเดบนาซากิแต่ขันบันดังนั่นดิไลกัดฟัมทกเตยให้ดูนะทิกาดาราดูจังหันกิเดไปชามาเครกิดมักตะชินวิสิงเกมแต่ขันเดบมักให้ทิกาดาราดูนะเซนดงคักตะมักโอเคอดูเขาจิตนะมีอ้อยตรามาฟันไลคิดระบมาตุ้มดะเขาจิตแต่นิ่งมักตะว่าฟาวลีมันไม่ติงมาปีกับเซนทารีงร่างอายุตะกี้ทับกชูบจัดเขียบสิงดูนะทับกลอยชิลกะนุมิดังไว้ชิลักเลยปุ่มมัมเลยชินวิสิงดูดิจักอดูยมาทักตะปิกทันนะวางนะฮับเลยว่าละฟอยละวุสิงอดูยมาทักตะปุ่นนะฟัมมกะว่ารูปกิงหักปุ่นในใช้ชักมินาระกะมายุ่มดาลักคิบันีทรัคไดเวอร์ดูนัสุนุมิจุปามาทับกสูรูปกิมาซาดอิชอนซอนทารีว่ารูปกิหักกามหักเซลลิงไงมิกบอามาตั้งสตาร์งทัดกลูบดะการีทรัคอดูยมันนิงเดียร์เป็นโหลดอดูนะลมใบแฮมันคิบันะทรัคอดูเบลนส์ปูบังงามคิดอดูนะทรัคอดูลงโทรักคีนักกันเดเลยว่าคงบาลดูดะปุ่นมักนำสินคีทรัคมาทักตะตงบะไลบักพบมีย่อยคราดิทรัคอดูได้กิลาบนะละบุกตะตารีอดูกะมันชิงยามนะบะมีย่อยกายามันนะทรัคมาขาดละฟอยละวุสิงอดูนันชินดูนะไลคอมไลนางมรักตะเลชินเครทรัคอดูนันชินคิบะไลคอมไลนางมรักตะเลยบะมีย่อยชิงอดูกิมรักตะเบบูสยอรมีเบบูนะอะไรบะปังกัลทางนาพุทกตุนะทรัคมาขาดกิมาขุดทิ้งกันเลยมาบุกันบิยูหาจนมาขุดทิ้งโทรักลีมาตั้งสิตะกันนี่ชุงงำดะไลคอมมรักตุดะเสร็จละกะเบบูกิมานักตะจังเสละเบบูกิมาขุดไปจนนะทรัคมาขาดกิสัตว์นะบะกันนะคนนะใจอดูกทรัคอดูกิอารุมบะละฟอยละวูมายามาดูกิอารุมบันเฮมันคิบนะกันนี่นะฟันกันนะคนนะดูนะสุเบบูบุสิงทกปดิงามคิเดกันนี่มามิดมามังดะอูนะเบบูกิมาเต็งปังบังงามคิเดกันนี่ดิอุปายเลเจดนะเบบูกิมาทักตะนันทารีบะละฟอยละวูมายามาดูดะฮันจันมาคุณนะฟูรีเบบูกอดูนะทำไมจางนะกับลีอดูบมานะควายดิกินุ่งชีเจบินปีบูมาเฮ็ดมามิดมามังมักตะดะกำดงนะดิชีเห็นกันนี่ชีกันนี่ไฮเวย์อากีบะมาเตียวดะนะทรัคอดูกิมาฆ่าดกิเบบูจิงทกนะบะมาชามักเล็กคมในนางมรักตะลุบชินดูนะทรัคอดูกิมาฆ่าดจังชินนะบุคนนะดีอดูไลวักทีบดิกันนี่ทรัคอดูกิมาฆ่าดเฮกจังคิบกะละฟอยละวูมายามปุลลัมลิบะทอยตะลักตุนะมานักตะเลนบะมีย่อยชิงอดูกิมาทักตะปุนมักนันทารักคีกันนี่มากิปุนชีอร่อยบะไม่กบอดูฟ้าบะมากินุงชีเจบิเบบูกิเดมักตะชีบกีดนะคนนะจะคีมาถอยปามุดบะมักไคเบบูกิเดมักตะทรัคอดูกิมาฆ่าดเล็กคมในนางมรักตะจังคิบนี่อดูไลวักนะดิตำนำดรบนี่นะกันนี่นะเบบูบุดิกันบังงามคิดมาซามากิมาทวายสุไลบักทีหรือว่าทอดูตัวมังคี
ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯁꯤꯕꯥꯅꯟꯗ ꯃꯕꯨꯛ ꯄꯥꯏꯔꯒ ꯐꯝꯊꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯎꯠꯂꯛꯏ꯫ ꯁꯤꯕꯥꯅꯟꯗ ꯃꯄꯥꯟꯗ ꯀꯨꯏꯅ ꯐꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯕꯨꯛ ꯄꯥꯏꯔꯒ ꯋꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯆꯥꯛ ꯂꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯦ꯫ ꯆꯐꯨꯗꯒꯤ ꯆꯥꯛ ꯈꯔ ꯂꯧꯊꯣꯛꯑꯒ ꯄꯨꯈꯝ ꯑꯃꯗ ꯍꯥꯠꯂꯤ꯫ ꯃꯄꯥꯟꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯗ ꯍꯥꯏꯔꯤ, ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯂꯥꯛꯂꯦ, ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯍꯪꯂꯤ, ꯃꯃꯤꯡ ꯃꯊꯥ ꯈꯣꯝꯒꯠꯂꯤ, ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯌꯥꯎꯕ ꯔꯦꯁꯟ ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯗꯨꯒ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯗꯤ ꯃꯆꯥꯕꯨ ꯀꯧꯔꯒ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ, ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯗꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯕꯨ ꯇꯞꯅ ꯁꯧꯒꯠꯄꯤꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯕꯥꯅꯟꯗ ꯆꯥꯛꯈꯨꯝꯗ ꯐꯝꯃꯒ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯁꯤꯕꯥꯅꯟꯗ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯕꯥꯅꯟꯗꯗꯤ ꯀꯤꯈꯤꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯗꯨ ꯊꯥꯗꯔꯝꯃꯒ ꯃꯅꯤꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯤꯕꯥꯅꯟꯗ ꯆꯦꯟꯈꯤꯅꯨ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯍꯧꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯥꯅꯟꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯁꯤꯕꯥꯅꯟꯗꯗꯤ ꯃꯃꯥꯅ ꯐꯨꯔꯅꯤ ꯀꯤꯖꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅꯗꯤ ꯁꯤꯕꯥꯅꯟꯗꯅ ꯇꯥꯅꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯤ, ꯁꯤꯕꯥꯅꯟꯗ ꯆꯦꯟꯈꯤꯒꯅꯨ, ꯅꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏ, ꯑꯗꯨꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ, ꯅꯪꯁꯨ ꯆꯠꯈ꯭ꯔꯕꯗꯤ ꯅꯃꯥꯁꯦ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯥꯅꯟꯗꯗꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯃꯥꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯑꯊꯥꯞꯄ ꯂꯧꯕꯨꯛ ꯑꯃꯗ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯑꯁꯥꯎꯕꯅ ꯃꯆꯥꯗ ꯐꯨꯈꯤꯕ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯅꯗꯤ ꯃꯆꯥꯅ ꯆꯥꯒꯦ ꯇꯧꯖꯔꯝꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯍꯧꯔꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯖꯈꯤꯗ꯭ꯔꯕ ꯆꯥꯛꯂꯨꯛꯇꯨ ꯌꯦꯡꯂꯒ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯞꯂꯤ, ꯃꯃꯥ ꯐꯠꯇꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯄꯤꯖꯈꯤꯗ꯭ꯔꯦ, ꯑꯩꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯅ ꯃꯆꯥꯅ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯕ ꯆꯥꯛꯂꯨꯛꯇꯨ ꯃꯀꯣꯛꯇ ꯑꯉꯥꯎꯕꯤꯒꯨꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯊꯣꯝꯖꯔꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯔꯤ꯫ ꯑꯩꯅ ꯏꯆꯥꯕꯨ ꯁꯤꯖꯔꯨꯔꯣ ꯍꯥꯏꯗꯅ ꯅꯝꯗꯅ ꯂꯧꯕꯨꯛꯇ ꯊꯥꯅꯕ ꯁꯤꯜꯂꯨꯔꯦ꯫ ꯁꯤꯕꯥꯅꯟꯗꯒꯤ ꯃꯃꯥꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯍꯧꯔꯤ꯫ ꯑꯗꯨꯒ ꯁꯤꯕꯥꯅꯟꯗꯗꯤ ꯃꯈꯥ ꯇꯥꯅ ꯆꯦꯜꯂꯨꯅꯕ ꯃꯄꯥꯗꯨꯅ ꯐꯥꯝ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯟ ꯃꯆꯥꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯔꯤ꯫ ꯈꯣꯡꯕꯥꯟꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯨꯞꯁꯤꯜꯂꯒ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 22, 1998ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯍꯧꯔꯕ ꯁꯤꯕꯥꯅꯟꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯡꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯅ ꯐꯨꯝꯖꯤꯟꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫